ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯑꯟꯖꯨ ꯅꯤꯡꯊꯧꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯌꯥꯝꯅ ꯂꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯀꯩꯅꯥꯍꯟꯕꯤ ꯀꯧꯏ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯛꯍꯦꯟꯕꯤ ꯀꯧꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯅꯣꯡꯃꯒꯤ ꯁꯨ ꯅꯣꯝꯗꯨꯅ ꯐꯪꯂꯛꯄ ꯁꯦꯜꯅ ꯃꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯅꯨꯡꯒꯥꯡꯅꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯃꯤꯡꯒ ꯆꯥꯟꯅꯅ ꯃꯁꯛꯁꯨ ꯐꯖꯕꯗ ꯃꯄꯥ ꯂꯩꯔꯝꯗꯦ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯃꯗ ꯄꯥꯈꯪ ꯀꯌꯥꯒꯤ ꯊꯃꯣꯏ ꯍꯨꯕꯤꯅꯤ, ꯀꯨꯆꯨ ꯌꯦꯡꯉꯦ ꯊꯝꯕꯧꯅꯤ꯫ ꯑꯎꯕ ꯅꯨꯄꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯄꯥꯝꯗꯦ ꯍꯥꯏꯕ ꯌꯥꯎꯔꯝꯗꯦ꯫ ꯃꯥꯒꯤ ꯂꯣꯏꯅ ꯑꯣꯏꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯗꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯨꯗꯒꯤ ꯈꯣꯏꯗꯥꯖꯕ ꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯥꯅ ꯄꯥꯝꯕꯗꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯑꯃꯗꯤ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯇꯣꯏꯅ ꯐꯖꯔꯕ ꯃꯐꯝ ꯀꯌꯥꯗ ꯀꯣꯏꯕ ꯄꯨꯕꯤꯒꯗꯕ ꯅꯨꯄꯥ ꯄꯥꯝꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯥꯅ ꯈꯨꯟꯗꯨꯗ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯗꯨꯗ ꯏꯁꯤꯡ ꯁꯣꯛꯀꯦ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯋꯥꯡ ꯆꯥꯎꯕ, ꯁꯅꯥꯒꯤ ꯂꯩꯇꯦꯡ ꯀꯌꯥꯅ ꯌꯣꯝꯂꯕ ꯃꯁꯛ ꯐꯖꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏ ꯃꯥꯜꯂꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯌꯥꯏꯄꯨꯕ ꯍꯥꯏꯅ ꯁꯛꯇꯥꯛꯆꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯒ ꯁꯛꯍꯦꯟꯕꯤꯅ ꯌꯦꯡꯁꯤꯜꯂꯨꯕꯒ ꯃꯤꯆꯥꯅꯩ꯫ ꯅꯨꯄꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯛꯏ꯫ ꯁꯛꯍꯦꯟꯕꯤ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯏꯁꯤꯡ ꯁꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯔꯦ, "ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯗ ꯍꯥꯏꯖꯍꯧꯒꯦ ꯁꯛꯍꯦꯟꯕꯤ ꯅꯨꯖꯥ, ꯅꯤꯡꯉꯣꯜ ꯅꯇꯧ ꯎꯕꯗ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯜꯂꯤ꯫ ꯀꯔꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯀꯧꯏꯕꯒꯦ? ꯌꯥꯋꯥ ꯐꯤꯒꯩ ꯁꯦꯡꯕꯤꯔꯝꯃꯨ, ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯔꯦ꯫ ꯇꯝꯕ ꯅꯨꯄꯥ, ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯒꯤ ꯃꯤꯡꯗꯤ ꯁꯛꯍꯦꯟꯕꯤ ꯍꯥꯏꯅ ꯀꯣꯂꯣꯏ ꯃꯤꯡꯒꯧꯖꯩ꯫ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯍꯥꯛ ꯈꯨꯟ ꯊꯪꯅꯕ ꯑꯁꯤꯗꯒꯤꯅꯤ꯫ ꯁꯣꯝꯒꯤ ꯌꯥꯋꯥꯅ ꯄꯥꯎ ꯇꯥꯖꯔꯦ, ꯑꯗꯨꯅ ꯑꯩꯒꯤ ꯁꯪꯒꯥꯏꯗ ꯑꯩꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯕꯤꯗꯨꯅ ꯅꯅꯤꯡꯇꯝꯅ ꯆꯥꯅꯤꯡꯕꯗ ꯆꯥ, ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯕꯨ ꯁꯣꯝꯒꯤ ꯀꯔꯤ ꯄꯥꯎꯈꯨꯝꯅꯣ? ꯃꯥꯟꯖ ꯑꯣꯏꯕ ꯑꯩꯍꯥꯛꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ꯫ ꯅꯤꯖꯔꯤꯕ ꯕꯤꯈ꯭ꯌꯥꯁꯦ ꯑꯃꯨꯛꯇꯗꯤ ꯊꯟꯅ ꯍꯥꯞꯄꯤꯌꯨꯒꯕ꯫ ꯁꯣꯝꯕꯨ ꯑꯩꯍꯥꯛꯀꯤ ꯄꯥꯏꯃ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯔꯦ꯫ ꯃꯥꯟꯖ ꯑꯣꯏꯕ, ꯅꯪꯗꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯍꯥꯛꯅ ꯉꯁꯤꯗ ꯊꯦꯡꯅꯔꯒ ꯀꯔꯝ ꯍꯦꯛꯇ ꯊꯃꯣꯏ ꯄꯤꯔꯁꯤꯒꯦꯗꯣ? ꯅꯨꯔꯥꯏꯕꯦꯝꯃ ꯆꯦꯡꯂꯧ ꯍꯦꯟꯕꯤ, ꯑꯩꯒꯤ ꯃꯔꯝꯗ ꯄꯥꯎꯗꯝꯂꯒꯦ, ꯃꯨꯟꯅ ꯇꯥꯕꯤꯌꯨꯗꯣ꯫ ꯑꯩ ꯈꯨꯜ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯆꯦꯡꯂꯧ ꯈꯨꯜ ꯀꯧꯕ ꯈꯨꯜ ꯑꯃꯈꯛꯇꯒꯤꯅꯤ꯫ ꯑꯩꯒꯤ ꯈꯨꯜꯗꯨ ꯌꯥꯝꯅ ꯐꯖꯩ, ꯌꯦꯡꯂꯤ ꯃꯈꯩ ꯄꯦꯅꯥꯏꯗꯦ ꯍꯥꯏꯗꯨꯅ ꯊꯥꯏꯅ ꯑꯍꯟꯁꯤꯡꯅ ꯆꯦꯡꯂꯧ ꯈꯨꯜ ꯍꯥꯏꯅ ꯀꯧꯕꯤꯔꯝꯃꯤ꯫ ꯑꯩꯒꯤꯗꯤ ꯏꯃꯥ ꯏꯄꯥ ꯀꯅꯥ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯏꯔꯜ ꯏꯊꯨꯝ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯤꯡꯅ ꯌꯥꯏꯄꯨꯕ, ꯑꯩ ꯏꯊꯟꯇꯅꯤ, ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯑꯅꯤ ꯁꯨꯖꯗꯦ꯫ ꯁꯣꯝꯅ ꯑꯩꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯕꯤꯔꯕ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎꯕ ꯁꯅꯥꯅ ꯌꯣꯝꯒꯅꯤ꯫ ꯑꯩꯒꯤ ꯃꯤꯅꯥꯏ ꯀꯌꯥꯅ ꯅꯪꯕꯨ ꯁꯦꯕꯥ ꯇꯧꯍꯟꯗꯨꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ, ꯑꯗꯨꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯕꯤꯔꯣ꯫ ꯑꯩꯒꯤ ꯃꯣꯡꯕ ꯏꯔꯥꯟ ꯌꯥꯏ ꯃꯥꯏꯀꯩ ꯄꯥꯡꯂꯁꯤꯗꯣ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯁꯛꯍꯦꯟꯕꯤ ꯋꯥꯈꯜ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯉꯥꯏꯖꯔꯛꯄ ꯇꯝꯕ ꯅꯨꯄꯥꯗꯣ, ꯃꯍꯥꯛ ꯑꯁꯤ ꯁꯣꯏꯗꯅ ꯑꯣꯏꯕ ꯇꯥꯔꯦ꯫ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ! ꯑꯁꯨꯛ ꯁꯦꯜ ꯄꯥꯏꯕ, ꯐꯤꯕꯝ ꯃꯨꯔꯇꯤ ꯐꯖꯈ꯭ꯔꯕ ꯑꯁꯤꯅ ꯑꯩꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯂꯕ ꯑꯁꯤꯕꯨ ꯑꯩ ꯂꯦꯝꯅꯗꯤ ꯊꯥꯔꯔꯣꯏꯈꯤ, ꯑꯗꯨꯕꯨ ꯃꯃꯜ ꯈꯔꯗꯤ ꯂꯩꯍꯟꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯃꯊꯟꯇ ꯈꯜꯂꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯗ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯅꯠꯇꯦ, ꯃꯗꯨ ꯑꯩꯍꯥꯛꯇꯤ ꯉꯝꯖꯈꯤꯔꯣꯏ꯫ ꯄꯂꯦꯝ ꯑꯣꯏꯕꯤ ꯃꯍꯥꯛꯀ ꯋꯥꯇꯥꯅꯖꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯇꯝꯕ ꯃꯇꯨꯡ ꯏꯟꯖꯔꯛꯀꯦ꯫ ꯑꯩꯕꯨ ꯃꯇꯝ ꯈꯔꯇꯗꯤ ꯄꯤꯕꯤꯌꯨꯒꯕ, ꯁꯣꯏꯗꯅ ꯃꯇꯨꯡ ꯏꯟꯖꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯒ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯃꯥꯗ ꯋꯥꯗꯨ ꯂꯣꯏꯅ ꯇꯝꯂꯦ, ꯑꯗꯨꯕꯨ ꯃꯃꯥꯅꯗꯤ ꯅꯨꯄꯥꯗꯨ ꯀꯌꯥ ꯌꯥꯅꯤꯡꯕ ꯐꯥꯎꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯗꯤ ꯃꯍꯥꯛ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠꯇꯨꯅ ꯅꯨꯄꯥꯗꯨꯅ ꯁꯦꯜ ꯄꯥꯏ ꯍꯥꯏꯔꯕꯅꯤꯅ ꯃꯥꯅ ꯂꯩꯔꯨꯔꯒ ꯁꯅꯥ ꯁꯨꯃꯥꯏꯅ ꯁꯤꯕ ꯁꯨꯃꯥꯏꯅ ꯌꯥꯟꯕ,
ꯐꯤꯅ ꯐꯖ ꯐꯖꯕ ꯈꯟꯗꯨꯅ ꯅꯣꯡꯃꯗ 5ꯔꯛ ꯍꯣꯡꯕ ꯁꯤ ꯆꯥꯕ ꯁꯤ ꯊꯛꯄ ꯍꯥꯏꯗꯨꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯒꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯥꯏꯄꯨꯕ ꯁꯅꯥꯅ ꯁꯥꯕ ꯄꯣꯠꯂꯝ ꯀꯌꯥ ꯄꯨꯗꯨꯅ ꯁꯛꯍꯦꯟꯕꯤꯗ ꯁꯤꯟꯅꯔꯔꯦ ꯃꯗꯨ ꯎꯕꯗ ꯈꯔ ꯑꯃꯅ ꯀꯂꯛꯅ ꯉꯥꯡꯅꯩ खरा अमना सखेनबीसी वखल तादे हाइना साउनै ngasiदा थेंगनबा कदाइदगिनो करिनो खंगदबा नुपा असिगा तोरot खोंदानै हाइना चैनबसु यावी अदुबु सखेनबीदे सना मयामदु उबदा करी अमता खंथदना नुपादुना हाइबा यारगे नुपादुगी मतुंग इल्लगे हाइना खनख्रे सखेनबी याइपुबना पिरगबा पोसकसिंग अदु पुदुना याम हराउना मयुम हलकलगा नुपादुना पिरगलिबा पोससिंग अदु यंगहलमी कैना हनबीना इमागी बेमा इमादी नांगना हाइरिबा तंबा नुपासे थवाइसी इरुमलुमदे याम थुना तहा तहा तौबा याबा थबक नति कनानो कदाइदगिनो अदगी इमादी चिंगलौ खुन हाइना मिंथोनबा खुल अमता ngasi फावबा ताद्रि इमादी इसिंग चिंगैदा थवाइसी लुमजखिद्रेदा इमाना खुनसिदगी हेंदोक्तबगी ताद्रि खंग्रिबा ओइरिनिये याइपुबसे यामना फबा नुपाने आई ngasimak magi matung injakrage असुमना सखेनबी ममागी वादु तादा नुंगाइरनी मागी मतुंगबु इल्लबदी हाइबगी असादा ममादा काइना याथंग निजदुना याइपुबगी मतुंग तुंगिनरमी असुम लापदा सोंगलबा उमंग कया वांगलबा चिंगदोल कया लांदुना लागले मखोइना चटलिबा खुदिंग सोंगबा उजाव अवांग अवांगबा अचौ अचौबा मयाम होबा हेले ताइबंग मिओइबगी खोंजेल दि लाइरदना उसे ओयागी मखोल फावबा ताबा लेपख्रे सखेनबी मसादा हाइनदबा अमा फावबा होरकले ताबिरिब्रो पामुबा इयम यौगदबा कया यामना वाटपिरिबगे इशानो नंगबु याम वारब्रने यौगदरे ngahaktam warsu wan khang हंदक्ति याइपुबगी खोंजेलदा हानगा मानदबा माओंगदा अकीबा हरो लाउबा खोंजेल अमदा ओंदुना खुमलखि सखेनबी अकीबा अमदि फावबा होरकलबनी मधु सिंधु लोसिंदुना तमिना चली असम लापना सखेनबी माना सेलक इलकलिबा फिरोल अमदि खुजी खुदो लिक याइपुबना पुरक्तुना सेलक इलकलिबा फिरोल सना सिंधु मसादा हाइनदबा इफा फाजिनबा इरुमलम थरकबगुंबा अदुगुमना सिंबा कया फावबा हौरे मखोइना चटलिबा खुदिंग लंबी अदु मम्बे हिंजिलकलमी अकीबा फंगलबा नुक्सकी साहुम कयासु इतततना सिजिलकलमी असुम लापना यामना पिकपा खुंगंग अमा यौरकले खुंगंगनी हाइबगी वानी मिखोल अमत तारमदे नुपी अंगा सासन जीव पानबा अमतसु लेबा उरमदे पामुबा करिगिनो खुलसिबु मिखोल अमत तादि मीसु लेबा उदे कदाइ चनख्रबनो याइपुबा हौजिक्ति मागी असेंबा सक्तमदुदा लाक्ले अदु फजरंबा फिबा मूर्तिदु ई थांगदबा कुसुदा मसादो सरू मथक्ता उनसा खर कुप्तुना लेबा मिसक अमा ओलकले ममित अदुना मुक्सुक मुख्रे सबान अदु पुंगोन ओनख्रे अकीबा फंगलबा खोंजेलदा खुमई लेरिबा मियामसि उदब्रा इशानो अखोई लाकपा उबदा थोरक्तुना येंगनरिबा असिदि सखेनबा याइपुबगी मसक माओंगदु उबदा खंगी हौजिक्ता वखल तारकले माना नुंगसिना मतुंग इनादुना लाक्लिबा निपा असे ताइबंग मिओइबा नत्ते हाइबसि थेंगलबा अमुक खना मयुम हनबा ngamlaroidaba matam asida खंगलकले उपायदि लेतबनिना मराइबकीनी खना हिंगलगे खंदुना खुल अदुदा लेरमलिबा युमसिंग अदुदगी टॉप टॉप युम अमदा थोंग हांगदुना चंगलकले मखोइनि हेक थोंग कानसिनबगा थोंगदु मथंता गमलाउन थिंजिनखि सखेनबी खंप्रे खंगी मतौदु उबदा याइपुबा नफे तौदुना मफमसिदा नंग ngasiदगी तेकता काइदना लेरगदबनी सखेनबीसु याइपुबदा येंगदुना नफे तौसिनै युमदुगी फगलांगदु नुंग मुक्सुक मुबा मखल अमना मथंग मथंग लोनादुना सारमी सुम चंगसिलकपदा इओइबा मानबा सवाल ओइबा ममी खरा कोइ पाइ पाइदुना लेरिबदु उरमी युमदुदा मई अमदसु थानबा उरमदे थोंगनाउदुदगी फाउजिलकपा थबल मंगालदु खक्तनी युमदुदा ngalibado अकीबा पुंबा फाजिनदुना सखेनबी असुम युमदुगी मनुंग चंगसिलकपदा याइपुबना तपना होरो लाउबा खोंजेलदा इशानो नहक यामना वारमलगनी लाओ ngasiदगी युमसि नंगिसु सरुक यावरबनी ngasiदगी नंग नुंगाइना निंगथौ कोनगी महारानी अमगुम लेरगदबनी से सिदा ngahak potharam हाइरम लगा थोखी सखेनबी फमथादुना अकोइबदु कोयेंग येंगलमी
ꯀꯥꯗꯨꯗ ꯐꯪꯂꯤꯕ ꯍꯋꯥ ꯅꯨꯡꯁꯤꯠꯇꯨ ꯃꯉꯣꯟꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯐꯥꯎꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯥꯏꯄꯨꯕ ꯃꯥꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯇꯨꯅ ꯐꯝꯊꯩ ꯄꯥꯝꯃꯨꯕ ꯑꯩꯕꯨ ꯑꯩꯒꯤ ꯏꯃꯥꯒꯤ ꯁꯪꯒꯥꯏꯗ ꯑꯃꯨꯛ ꯍꯟꯅ ꯊꯤꯟꯕꯤꯔꯣ ꯌꯥꯏꯄꯨꯕꯅ ꯌꯥꯝ ꯂꯥꯏꯅ ꯏꯊꯤꯜ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯥꯗꯦ ꯃꯗꯨꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯜꯂꯕꯅꯤ ꯅꯪ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯃꯐꯝꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯔꯒꯗꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯅꯪꯕు ꯃꯍꯥꯔꯥꯅꯤ ꯑꯃꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯣꯏꯅꯤ ꯁꯛꯍꯦꯟꯕꯤ ꯃꯁꯥꯅ ꯌꯥꯅ ꯑꯍꯦꯟꯕ ꯑꯔꯪ ꯑꯔꯛꯇ ꯉꯥꯎꯔꯨꯗꯨꯅ ꯌꯥꯏꯄꯨꯕꯒꯤ ꯅꯝꯊꯥꯛ ꯂꯥꯡꯗ ꯊꯨꯖꯈꯤꯕꯅꯤ ꯍꯧꯖꯤꯛꯇ ꯃꯃꯥꯅ ꯍꯥꯏꯕ ꯇꯥꯖꯔꯝꯂꯕꯗꯤꯀꯣ ꯍꯥꯏꯅ ꯊꯃꯣꯏ ꯈꯨꯇꯨꯝ ꯁꯨꯕ ꯍꯧꯔꯤ ꯃꯊꯟꯇ ꯈꯜꯂꯤ ꯑꯩꯁꯤ ꯍꯧꯖꯤꯛꯇꯤ ꯚꯨꯠ ꯀꯩꯅ꯭ꯌꯥ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯀꯣ ꯑꯩꯁꯨ ꯚꯨꯠ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯜꯂꯛꯂꯕꯅꯤꯅ ꯚꯨꯠ ꯅꯨꯄꯤ ꯑꯣꯏꯔꯦꯀꯣ ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯇꯨꯝꯊꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯛꯍꯦꯟꯕꯤꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯀꯥ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ ꯏꯪꯕꯁꯨ ꯉꯔꯥꯡꯗꯒꯤ ꯍꯦꯟꯅ ꯏꯪꯕ ꯐꯥꯎꯔꯝꯃꯤ ꯀꯥ ꯑꯗꯨꯗ ꯃꯤꯡꯁꯦꯜ ꯃꯆꯥ ꯑꯃꯒ ꯆꯧꯀ꯭ꯔꯤ ꯑꯇꯦꯛꯄ ꯑꯃꯒꯗꯒꯤ ꯍꯦꯟꯅꯁꯨ ꯂꯩꯔꯝꯗꯦ ꯁꯛꯍꯦꯟꯕꯤꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯗꯗꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯤꯗꯤ ꯇꯥꯔꯝꯗꯦ ꯑꯗꯨꯒꯤ ꯑꯣꯟꯅꯕꯗ ꯇꯥꯔꯤꯕ ꯐꯤꯕꯝ ꯀꯥꯏꯔꯕ ꯃꯤꯑꯣꯏꯕꯒꯤ ꯃꯃꯤꯁꯤꯡꯗꯨ ꯎꯔꯨꯕꯗ ꯈꯪꯗꯨꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯏ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯥꯒꯤ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯤ ꯂꯩꯕ꯭ꯔꯥ ꯇꯥꯔꯤꯕ ꯃꯃꯤꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯠꯇꯅ ꯀꯅꯥꯁꯨ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯗꯦ ꯄꯥꯈꯠꯇꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯏ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝꯗꯨꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯞ ꯇꯧꯕ ꯖꯒꯥ ꯑꯃꯗ ꯃꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯉꯧꯕ ꯃꯐꯤ ꯉꯥꯛꯇ ꯁꯦꯠꯄ ꯎꯕꯗ ꯁꯛꯇꯝ ꯀꯥꯏꯔꯕ ꯃꯃꯤ ꯀꯌꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯥ ꯂꯥꯛꯄ ꯎꯕꯗ ꯄꯨꯟꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯛꯂꯝꯃꯤ ꯁꯛꯍꯦꯟꯕꯤ ꯃꯈꯣꯏ ꯎꯕꯗ ꯀꯤꯕꯅ ꯃꯈꯣꯟꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯍꯪꯉꯛꯏ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯄꯅꯣ ꯃꯃꯤ ꯑꯃꯅ ꯏꯕꯦꯝꯃ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯁꯨ ꯅꯍꯥꯛꯀꯨꯝꯅ ꯂꯩꯔꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯃꯥꯒꯤ ꯂꯧꯅꯝ ꯂꯥꯡꯗ ꯊꯨꯈꯤꯕꯗꯒꯤ ꯉꯁꯤꯗꯤ ꯅꯪꯅ ꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯈꯤꯕꯅꯤ ꯚꯨꯠ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏꯕꯨ ꯊꯦꯝꯕꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯄꯨꯕꯤꯔꯛꯈꯤ ꯃꯉꯣꯟꯗ ꯂꯨꯍꯣꯡꯈꯤ ꯑꯃꯗꯤ ꯑꯩꯈꯣꯏꯁꯨ ꯃꯈꯨꯠ ꯆꯟꯈꯤ ꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥꯅꯁꯨ ꯂꯦꯞꯄ ꯉꯝꯗꯦ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗ ꯁꯛꯍꯦꯟꯕꯤ ꯋꯥꯈꯜ ꯇꯥꯔꯤ ꯂꯩꯔꯝꯂꯤꯕ ꯚꯨꯠ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯏꯄꯨꯕꯒꯤ ꯂꯣꯏꯅꯕꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯈꯟꯊꯔꯨꯕꯗ ꯁꯛꯍꯦꯟꯕꯤꯗꯤ ꯀꯤꯕꯅ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯂꯦꯞꯇꯨꯅ ꯌꯥꯏꯄꯨꯕꯅ ꯃꯈꯥ ꯇꯥꯅ ꯃꯉꯣꯟꯗ ꯇꯧꯔꯛꯀꯗꯕ ꯃꯌꯥꯝꯗꯨ ꯋꯥꯈꯜꯗ ꯁꯥꯒꯠꯇꯨꯅ ꯃꯃꯤꯠ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩ ꯁꯛꯍꯦꯟꯕꯤꯅ ꯈꯪꯉꯛꯏ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕꯗ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯁꯣꯏꯗꯅ ꯃꯈꯣꯏꯒꯨꯝꯅ ꯃꯥꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯚꯨꯠ ꯅꯨꯄꯤ ꯑꯣꯟꯈ꯭ꯔꯒꯅꯤ ꯍꯥꯏꯕ ꯈꯨꯗꯛꯇꯨꯗ ꯍꯧ ꯊꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯑꯀꯤꯕ ꯃꯌꯥꯝꯅ ꯄꯨꯟꯈꯤꯕꯅ ꯃꯈꯣꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯦꯡꯗꯅꯕ ꯐꯥꯖꯤꯟꯈꯤꯕꯒꯨꯝ ꯂꯦꯡꯕ ꯉꯝꯂꯝꯗꯦ ꯃꯥꯒꯤ ꯃꯤꯍꯨꯜ ꯑꯗꯣ ꯗꯪ ꯗꯪ ꯆꯣꯡꯕ ꯃꯈꯩ ꯚꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯆꯥꯟꯕꯤꯗꯨꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯆꯈꯤꯒꯦ ꯑꯩꯅ ꯈꯣꯏꯒꯨꯝꯅ ꯄꯨꯟꯁꯤ ꯀꯦꯝꯈꯤꯕ ꯄꯥꯝꯗꯤꯌꯦ ꯚꯨꯠ ꯅꯨꯄꯤ ꯑꯃꯅ ꯁꯣꯟꯊꯥꯡꯅꯕ ꯃꯈꯣꯜꯗ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯃꯗꯨꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯣꯏꯊꯣꯛꯇꯕꯅꯤ ꯌꯨꯝꯁꯤꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯍꯜꯂꯣꯏ ꯌꯥꯔꯣꯏ ꯃꯗꯨ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯑꯩ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯑꯃꯨꯛ ꯏꯃꯥꯒꯤ ꯅꯥꯛꯇ ꯍꯟꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯩꯖꯕꯤ ꯃꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯉꯔꯥꯡ ꯃꯥꯅ ꯂꯥꯛꯈꯤꯕ ꯆꯪꯂꯛꯈꯤꯕ ꯊꯣꯡꯕꯨ ꯍꯥꯡꯗꯣꯛꯅꯕ ꯀꯟꯅ ꯏꯟꯕ ꯆꯤꯡꯕ ꯇꯧꯏ ꯑꯗꯨꯕꯨ ꯃꯆꯤ ꯃꯆꯥ ꯑꯃꯐꯥꯎ ꯂꯦꯡꯕ ꯉꯝꯈꯤꯗꯦ ꯃꯥꯅ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯍꯥꯡꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯏꯁꯥꯅꯧ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯅꯨꯡꯁꯤꯕꯤ ꯀꯔꯤꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯈꯜꯂꯤꯕꯅꯣ ꯑꯁꯨꯝꯅ ꯀꯥꯏꯔꯕ ꯁꯛꯐꯝ ꯃꯈꯖꯥꯏ ꯑꯀꯨꯠꯄ ꯃꯃꯤꯠ ꯃꯨꯛꯁꯨꯛ ꯃꯨꯔꯒ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯁꯔꯨꯅ ꯍꯦꯟꯅ ꯉꯝꯂꯕ ꯁꯕꯥꯟ ꯑꯗꯨꯗꯒꯤ ꯋꯥꯡꯊꯪꯅꯔꯕ ꯈꯣꯟꯖꯦꯜꯗ ꯍꯪꯉꯛꯄꯅꯤ ꯁꯛꯍꯦꯟꯕꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯁꯥꯎꯅꯤꯡꯕꯅ ꯃꯄꯤ ꯏꯔꯥꯆꯦꯟ ꯃꯈꯣꯟ ꯅꯤꯛꯅ ꯌꯥꯏꯄꯨꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯕꯨ ꯑꯣꯏꯗꯕ ꯀꯌꯥ ꯍꯥꯏꯖꯤꯟꯗꯨꯅ ꯅꯪꯒꯤ ꯂꯧꯅꯝ ꯂꯥꯡꯗ ꯊꯨꯍꯟꯕ ꯑꯩꯕꯨ ꯑꯋꯥꯕ ꯄꯤꯒꯦ ꯊꯧꯔꯥꯡꯕ ꯅꯪꯗꯤ ꯌꯥꯝ ꯐꯠꯇꯕ ꯃꯍꯥꯄꯥꯄꯤꯅꯦ ꯅꯪꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯨ ꯅꯠꯇꯦ ꯑꯩꯕꯨ ꯋꯥꯍꯟꯅꯕ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯕꯤꯔꯛꯄꯅꯦ ꯍꯧꯖꯤꯛꯇꯤ ꯅꯐꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯩꯅ ꯅꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯈꯤꯕ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ
ꯍꯥꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯕꯦꯚꯥꯔ ꯇꯧꯗꯨꯅ ꯉꯥꯡꯂꯝ ꯁꯛꯂꯝꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯇꯨꯡꯑꯣꯏꯅꯈ꯭ꯔꯦ꯫ ꯌꯥꯏꯄꯨꯕꯅ ꯁꯛꯍꯦꯟꯕꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯈꯤꯕ꯭ꯔꯅꯦ? ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯈꯤꯗꯦꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯈꯣꯡꯐꯝ ꯈꯔ ꯁꯛꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ꯫ ꯃꯁꯤ ꯅꯪꯒꯤ ꯅꯌꯨꯝꯅꯤ꯫ ꯉꯝꯃꯣꯏ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯃꯣꯏ, ꯑꯩ ꯌꯨꯝ ꯆꯠꯀꯦ, ꯊꯣꯡ ꯑꯁꯤ ꯍꯥꯡꯉꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯊꯣꯡ ꯑꯗꯣ ꯆꯤꯡꯕ ꯂꯦꯞꯇꯦ꯫ ꯉꯝꯂꯔꯣꯏ ꯈꯜꯂꯛꯇꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯝꯊꯔꯛꯇꯨꯅ ꯅꯠꯇꯦ, ꯑꯩ ꯃꯗꯨ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ, ꯑꯩ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯉꯝꯂꯣꯏ꯫ ꯑꯁꯨꯝꯅ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯌꯥꯏꯄꯨꯕꯁꯨ ꯁꯛꯍꯦꯟꯕꯤꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯔꯣꯏꯅꯅ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯗ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯁꯤ ꯅꯠꯇꯕ ꯅꯪꯒꯤ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃꯠꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯆꯥꯅ ꯊꯛꯅꯕ ꯃꯈꯜ ꯀꯌꯥ ꯁꯨꯅ ꯌꯥꯎꯔꯕ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯁꯅꯥꯒꯤ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯥꯎꯒꯗꯕ ꯃꯥꯟꯕ ꯑꯆꯥ ꯑꯊꯛ, ꯍꯩ ꯔꯥ, ꯌꯦꯟ ꯉꯥꯅꯨ, ꯃꯇꯨꯝ ꯃꯇꯨꯝ ꯑꯊꯣꯡꯕ ꯑꯃꯗꯤ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯗꯨꯗ ꯑꯉꯥꯡꯕ ꯏ ꯃꯥꯟꯕ ꯃꯍꯤ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯏꯁꯥꯅꯧ, ꯂꯥꯛꯑꯣ, ꯑꯩꯅ ꯅꯪꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯂꯥꯡꯂꯕꯅꯤ, ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯁꯛꯍꯦꯟꯕꯤꯅ ꯆꯥꯔꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯍꯥꯏꯔꯛꯏ꯫ ꯀꯨꯏꯅ ꯆꯥꯔꯛꯇꯕꯒꯤ ꯃꯕꯨꯛ ꯑꯗꯨꯗꯤ ꯂꯥꯝꯕꯅ ꯒꯨꯒꯨ ꯈꯣꯡꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯆꯥꯕ ꯌꯥꯗꯦ, ꯆꯥꯒꯅꯨ ꯍꯥꯏꯕꯒꯤ ꯏꯊꯤꯜ ꯑꯃ ꯀꯟꯅ ꯐꯥꯎꯔꯛꯄꯗꯒꯤ ꯆꯥꯗꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ꯫ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯣ ꯌꯥꯏꯄꯨꯕꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯊꯋꯥꯏꯁꯤꯡꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯣ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯛꯍꯦꯟꯕꯤꯗ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯗꯤ ꯉꯥꯡꯗ ꯃꯨꯟꯅ ꯌꯦꯡꯅꯔꯛꯏ꯫ ꯏꯁꯥꯅꯧ, ꯆꯥꯔꯣ, ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯂꯥꯡꯂꯤꯕ ꯃꯌꯥꯝꯁꯤ ꯅꯍꯥꯛꯀꯤ ꯉꯥꯛꯇꯅꯤ, ꯆꯥꯁꯤꯜꯂꯨ꯫ ꯁꯛꯍꯦꯟꯕꯤ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯈ꯭ꯔꯒ ꯄꯤꯁꯨꯝ ꯁꯨꯛꯂꯒ ꯑꯩ ꯀꯩꯝꯇ ꯆꯥꯅꯤꯡꯗꯦ꯫ ꯑꯗꯨꯗꯤ ꯅꯪꯒꯤꯁꯤ ꯑꯩꯁꯤ ꯊꯋꯥꯏ ꯎꯁꯤꯠꯇꯦ ꯍꯥꯏꯅ ꯇꯥꯛꯄꯒꯤ ꯋꯥꯅꯤꯅꯦ꯫ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ, ꯅꯪꯅ ꯆꯥꯎ ꯊꯛꯎ ꯌꯥꯗ꯭ꯔꯕꯗꯤ ꯅꯁꯥ ꯁꯣꯟꯖꯤꯜꯂꯛꯀꯅꯤ, ꯁꯣꯜꯂꯛꯂꯕꯗꯤ ꯅꯥꯔꯛꯀꯅꯤ, ꯑꯗꯒꯤ ꯅꯪꯁꯨ ꯃꯈꯣꯏꯒꯨꯝꯅ ꯇꯧꯈ꯭ꯔꯅꯤ꯫ ꯅꯪ ꯃꯗꯨ ꯄꯥꯝꯕ꯭ꯔꯥ? ꯍꯥꯏꯌꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯚꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯅꯪꯒꯤ ꯑꯁꯤꯒꯨꯝꯂꯕ ꯁꯥ ꯄꯛꯂꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯦ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯆꯥꯔꯣꯏ꯫ ꯃꯁꯤ ꯆꯥꯔꯨꯕꯗꯒꯤ ꯅꯠꯇ꯭ꯔꯥ ꯃꯈꯣꯏꯅ ꯉꯁꯤ ꯑꯁꯤꯒꯤ ꯐꯤꯚꯝ ꯌꯧꯈ꯭ꯔꯤꯕꯁꯦ? ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯁꯤꯒꯨꯝꯕꯁꯤ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯐꯝꯂꯝꯕꯗ ꯄꯨꯛ ꯍꯧꯒꯠꯂꯤ꯫ ꯌꯥꯏꯄꯨꯕꯁꯨ ꯁꯛꯍꯦꯟꯕꯤꯅ ꯌꯥꯝꯅ ꯆꯨꯝꯅ ꯈꯪꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯦ ꯍꯥꯏꯕꯒꯨꯝ ꯐꯠꯇꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯨꯗꯤ ꯅꯪ ꯄꯨꯟꯁꯤꯒꯤ ꯆꯥꯗ꯭ꯔꯕꯁꯨ ꯉꯝꯂꯒꯗ꯭ꯔꯥ? ꯍꯥꯏꯌꯣ꯫ ꯑꯩꯅ ꯇꯧꯔꯤꯁꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯍꯥꯏꯗꯨꯅ ꯁꯤꯜꯂꯤꯕꯅꯤ꯫ ꯁꯛꯍꯦꯟꯕꯤꯗꯤ ꯌꯥꯏꯄꯨꯕꯒꯤ ꯋꯥꯗꯨ ꯊꯑꯣꯏꯅ ꯇꯥꯁꯤꯟꯗ ꯃꯥꯅ ꯇꯨꯝꯕ ꯀꯥ ꯇꯝꯅ ꯐꯨꯗ꯭ꯔꯨꯞ ꯐꯨꯗ꯭ꯔꯨꯞ ꯂꯥꯛꯏ꯫ ꯅꯨꯃꯤꯠꯇꯨ ꯃꯃꯤꯠ ꯃꯤꯀꯨꯞ ꯑꯃ ꯐꯥꯎ ꯀꯨꯞꯇ ꯅꯣꯡꯉꯥꯟꯈꯤ꯫ ꯌꯨꯝꯗꯨꯗ ꯚꯨꯠ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯗꯤ ꯊꯋꯥꯏ ꯀꯌꯥ ꯑꯃꯅ ꯋꯥꯔꯤ ꯁꯥꯕꯒꯤ, ꯆꯠꯄꯒꯤ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯎꯕ ꯃꯈꯣꯟꯅ ꯌꯨꯝꯗꯨ ꯅꯤꯜꯂꯝꯃꯤ꯫ ꯀꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯏꯪꯂꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯍꯧꯒꯠꯇꯦ꯫ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯌꯨꯝꯊꯛꯇ ꯃꯃꯤꯠ ꯑꯗꯨ ꯌꯦꯡꯂꯒ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯝꯃꯤ꯫ ꯍꯧꯈ꯭ꯔꯕ ꯃꯥꯒꯤ ꯏꯟꯈꯠꯂꯛꯄꯒꯤ ꯖꯧꯋꯥꯟꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ, ꯃꯥꯒꯤ ꯅꯨꯡꯁꯤꯔꯕꯤ ꯃꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯐꯖꯔꯕ ꯈꯨꯡꯒꯪ ꯀꯌꯥꯗꯣ ꯅꯨꯡꯁꯤꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯄꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ꯫ ꯃꯤꯍꯨꯟ ꯗꯪ ꯗꯪ ꯆꯣꯡꯉꯤ꯫ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯨ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗꯗꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯒꯤ ꯋꯥꯡꯃꯗꯒꯤ ꯇꯥꯔꯛꯄ ꯑꯣꯏꯔꯝꯂꯦ꯫ ꯆꯦꯟꯊꯣꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯣꯡꯁꯣꯡꯁꯤꯡꯒꯤ ꯃꯔꯛꯇꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯐꯤꯕꯝꯗ ꯂꯦꯞꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯑꯍꯟ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯐꯤ ꯁꯦꯒꯥꯏꯕ ꯑꯃ ꯁꯦꯠꯇꯨꯅ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯉꯛꯄꯗꯨ ꯎꯔꯦ꯫ ꯑꯍꯟ ꯅꯨꯄꯤ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯅꯥꯛ ꯆꯪꯂꯛꯇꯨꯅ ꯊꯣꯡꯅꯥꯎ ꯋꯥꯡꯃꯗꯒꯤ ꯍꯥꯏꯔꯛꯏ, ꯁꯛꯍꯦꯟꯕꯤ, ꯅꯪ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯇꯥꯔꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯛꯍꯦꯟꯕꯤꯅ ꯃꯥꯒꯤ ꯃꯃꯤꯡ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯅ ꯃꯃꯤꯠ ꯂꯪꯊꯣꯛꯂꯒ ꯃꯇꯤꯟ ꯌꯣꯠꯊꯩ꯫ ꯑꯗꯨꯒ ꯍꯪꯉꯛꯏ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯅꯣ? ꯑꯍꯟ ꯑꯗꯨꯁꯨ ꯇꯞꯅ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯗ ꯑꯩꯒꯤ ꯏꯃꯤꯡ ꯆꯥꯎꯕꯤꯍꯟ ꯀꯧꯏ, ꯑꯩ ꯈꯛꯇꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯪꯕ, ꯑꯗꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ
ꯂꯥꯛꯂꯤꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯊꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯗꯕ ꯌꯥꯗꯦ꯫ ꯃꯗꯨꯗ ꯅꯪꯅ ꯉꯝꯍꯧꯗꯕ ꯊꯣꯛꯂꯕ ꯅꯪ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯝꯗꯧꯅ ꯅꯥꯟꯊꯣꯛꯀꯅꯤ? ꯁꯤ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯌꯥꯏꯄꯨꯕꯒꯤ ꯊꯃꯣꯏꯗꯣ ꯅꯪꯅ ꯐꯪꯅꯕ ꯊꯤꯗꯨꯅ ꯊꯨꯒꯥꯏꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯤ ꯍꯟꯅ ꯋꯥꯗꯨ ꯇꯥꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯁꯛꯍꯦꯟꯕꯤꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯃꯃꯤ ꯑꯃ ꯂꯦꯡꯉꯛꯄꯗꯨ ꯎꯔꯛꯏ꯫ ꯃꯗꯨ ꯀꯅꯥꯁꯨ ꯅꯠꯇꯦ, ꯌꯥꯏꯄꯨꯕ ꯑꯣꯏꯔꯝꯃꯤ꯫ ꯏꯁꯥꯅꯧ ꯅꯨꯡꯁꯤꯕꯤ, ꯀꯔꯤꯒꯤ ꯁꯛꯈꯪꯗꯕ ꯂꯝꯂꯥꯟꯕ ꯃꯤꯒ ꯋꯥꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥ? ꯁꯛꯍꯦꯟꯕꯤ ꯑꯃꯨꯛ ꯍꯟꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯑꯍꯟ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯑꯍꯟ ꯍꯅꯨꯕꯤ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯅꯥꯁꯨ ꯅꯠꯇꯤꯌꯦ, ꯆꯨꯝꯅ ꯑꯩꯗꯤ ꯊꯣꯡꯅꯥꯎꯒꯤ ꯅꯨꯡꯁꯤꯠ ꯑꯌꯤꯡꯕꯗꯨ ꯍꯪꯆꯤꯠ ꯂꯥꯡꯂꯝꯕꯅꯤ꯫ ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛꯇꯤ ꯇꯧꯕ ꯌꯥꯔꯣꯏꯀꯣ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯛꯍꯦꯟꯕꯤ ꯌꯥꯏꯄꯨꯕ ꯆꯠꯊꯣꯛꯈꯤ ꯈꯪꯕꯗꯒꯤ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅꯗꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯌꯥꯕ ꯂꯝꯕꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝꯗꯨꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯊꯣꯡ ꯐꯖꯅ ꯄꯥꯟꯕ ꯀꯥ ꯑꯃ ꯂꯩꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯣꯡꯁꯤ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄꯤ꯫ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯦ ꯑꯃꯨꯕ ꯃꯆꯨꯅ ꯑꯣꯏ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯌꯦꯛ ꯀꯌꯥ ꯑꯃꯁꯨ ꯍꯛꯇꯨꯅ ꯌꯥꯎꯏ꯫ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ ꯚꯨꯠ ꯅꯨꯄꯤ ꯑꯃꯅ, ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯪꯂꯨꯒꯅꯨ꯫ ꯀꯔꯤꯒꯤꯅꯣ? ꯀꯔꯤ ꯂꯩꯒꯦ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ? ꯚꯨꯠ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯃꯐꯝ ꯑꯁꯦ ꯏꯅꯤꯡꯊꯧ ꯌꯥꯏꯄꯨꯕꯒꯤ ꯑꯔꯣꯟꯕ ꯑꯔꯨꯕ ꯄꯣꯠꯁꯛ ꯀꯌꯥ ꯊꯝꯕ ꯀꯥꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯛꯍꯦꯟꯕꯤꯒꯤ ꯋꯥꯈꯜꯗ ꯍꯥꯏꯔꯤꯕ ꯀꯥ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯑꯍꯟꯗꯨꯅ ꯍꯥꯏꯔꯝꯕ ꯄꯣꯠꯇꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯤꯍꯨꯜꯗꯨꯁꯨ ꯑꯔꯣꯏꯕꯤꯗ ꯀꯟꯅ ꯆꯣꯡꯈꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯡ ꯑꯗꯨꯒꯤ ꯁꯣ ꯑꯗꯨ ꯍꯥꯡꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯉꯝꯈꯤꯗꯦ꯫ ꯁꯣ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯍꯥꯡꯒꯗꯧꯔꯤꯕꯅꯣ? ꯚꯨꯠ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯅꯥꯛ ꯆꯪꯉꯛꯇꯨꯅ, ꯁꯣ ꯑꯗꯣ ꯏꯅꯤꯡꯊꯧꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯅꯤ꯫ ꯁꯣ ꯑꯗꯨ ꯃꯥꯒ ꯃꯇꯝ ꯆꯨꯞꯄꯗ ꯃꯉꯛꯇ ꯁꯤꯗꯨꯅ ꯃꯥꯒ ꯁꯨꯛꯊꯥ ꯊꯥꯅꯗꯦ꯫ ꯃꯗꯨ ꯐꯅ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩ ꯁꯣꯏꯗꯅ ꯎꯄꯥꯏ ꯑꯃ ꯊꯤꯗꯨꯅ ꯑꯩ ꯁꯣꯏꯗꯅ ꯂꯧꯊꯣꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯂꯦꯞꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗ ꯌꯥꯏꯄꯨꯕꯒꯤ ꯃꯅꯥꯛꯇ ꯁꯛꯍꯦꯟꯕꯤ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯐꯝꯃꯤꯟꯅꯩ꯫ ꯁꯛꯍꯦꯟꯕꯤ ꯁꯥꯁꯤꯟꯅꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ, ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯑꯩꯅ ꯅꯍꯥꯟ ꯏꯁꯥꯕꯤꯗ ꯎꯠꯈꯤꯕ ꯏꯇꯧꯗꯣ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯁꯛꯍꯦꯟꯕꯤꯅ ꯇꯦꯊꯔꯛꯄ ꯑꯗꯨꯗ ꯌꯥꯏꯄꯨꯕꯅ ꯍꯦꯟꯅ ꯊꯣꯊꯈ꯭ꯔꯦ꯫ ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯔꯤꯒꯤ ꯁꯥꯎꯕꯅꯤ? ꯅꯪꯒꯤꯅꯤ ꯑꯩꯅ ꯍꯤꯡꯂꯤꯁꯦ꯫ ꯅꯪꯕꯨ ꯈꯔ ꯍꯩꯅꯔꯛꯂꯕ꯭ꯔꯥ ꯁꯤꯗ ꯂꯩꯕꯁꯦ? ꯍꯣꯏ, ꯈꯔꯗꯤ ꯍꯩꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯒꯗꯧꯔꯕꯅꯤꯅ ꯑꯩꯁꯨ ꯍꯩꯅꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ꯫ ꯑꯩꯍꯥꯛꯅ ꯏꯁꯥꯕꯤꯗ ꯎꯠꯈꯤꯕ ꯏꯇꯧꯗꯣ ꯑꯩꯒꯤ ꯑꯄꯪꯕ ꯏꯇꯧꯅꯤ꯫ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯊꯁꯅꯩ꯫ ꯌꯥꯏꯄꯨꯕꯗꯤ ꯑꯁꯤꯒꯨꯝꯂꯕ ꯁꯛꯍꯦꯟꯕꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯐꯖꯅ ꯇꯦꯊꯈ꯭ꯔꯦ꯫ ꯆꯦꯛꯁꯤꯟꯅ ꯇꯧꯗ꯭ꯔꯕ ꯀꯔꯤꯒꯨꯝꯕ ꯌꯥꯏꯄꯨꯕꯅ ꯃꯥꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯈꯪꯈꯤꯕ ꯊꯣꯛꯂꯕ ꯃꯇꯤꯛ ꯂꯩꯕ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯅꯤ꯫ ꯃꯥꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯨꯟꯅ ꯈꯪꯏ꯫ ꯁꯛꯍꯦꯟꯕꯤꯁꯨ ꯇꯟꯖꯥ ꯃꯥꯡꯍꯜꯂꯔꯣꯏ ꯈꯟꯗꯨꯅ ꯊꯦꯡꯗꯨ ꯉꯥꯗꯨ ꯇꯧꯁꯤꯟꯅꯕ ꯍꯧꯔꯛꯏ꯫ ꯃꯇꯧꯗꯨꯗ ꯌꯥꯏꯄꯨꯕꯅ, ꯏꯁꯥꯅꯧ ꯉꯁꯤꯗꯤ ꯅꯪꯁꯦ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦ꯫ ꯋꯥꯈꯜ ꯌꯥꯝ ꯇꯥꯔꯦ꯫ ꯅꯪꯒꯤ ꯃꯐꯝ ꯆꯞ ꯆꯥꯅ ꯈꯪꯕ ꯍꯧꯔꯛꯂꯦ꯫ ꯁꯛꯍꯦꯟꯕꯤꯁꯨ ꯅꯣꯛꯅꯤꯡꯗ꯭ꯔꯕꯁꯨ ꯅꯣꯛꯇꯕ ꯌꯥꯗꯕꯅꯤꯅ ꯅꯣꯛꯁꯤꯟꯅꯩ꯫ ꯑꯗꯨꯒ ꯌꯥꯏꯄꯨꯕꯒꯤ ꯂꯦꯡꯖꯨꯝ ꯃꯌꯥꯗ ꯅꯥꯟꯁꯤꯟꯅꯗꯨꯅ ꯌꯥꯏꯄꯨꯕꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯣ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯇꯞꯅ ꯂꯧꯊꯣꯛꯏ꯫ ꯑꯗꯨꯒ ꯌꯥꯏꯄꯨꯕꯅ ꯎꯔꯣꯏꯗꯕ ꯖꯒꯥ ꯑꯃꯗ ꯃꯐꯝ ꯆꯥꯅ ꯁꯠ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯁꯛꯍꯦꯟꯕꯤꯅ ꯈꯨꯝꯂꯛꯏ, ꯑꯩꯅ ꯏꯇꯤꯛ ꯏꯄꯥ ꯆꯥꯗꯅ ꯀꯟꯈ꯭ꯔꯕ ꯃꯇꯤꯛ ꯃꯌꯥꯏ ꯃꯊꯧꯅꯥ ꯂꯩꯈ꯭ꯔꯕ ꯏꯁꯥꯕꯤꯒ ꯀꯔꯝꯅ ꯃꯨꯛꯅꯒꯅꯤ? ꯑꯩꯗꯤ ꯄꯥꯡꯒꯜ ꯁꯣꯟꯕꯤꯅꯤ꯫ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯌꯥꯏꯄꯨꯕꯗꯤ ꯍꯔꯥꯎꯕꯅ ꯊꯃꯣꯏꯗ ꯊꯨꯝꯍꯠꯂꯤ꯫ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯒ ꯃꯥꯒꯤ ꯃꯐꯩꯒꯟ ꯑꯗꯨꯗ ꯐꯝꯍꯜꯂꯤ꯫ ꯅꯪ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯛꯂꯦꯗꯅ꯫ ꯑꯗꯨꯝ ꯍꯥꯏꯅ ꯅꯍꯥꯟ ꯃꯈꯩ ꯇꯧꯔꯕꯗꯤ ꯑꯩꯅ ꯋꯥꯔꯤꯕꯁꯤ ꯋꯥꯔꯝꯂꯣꯏꯗꯕꯅꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯅꯤꯛꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯌꯥꯏꯄꯨꯕꯅ ꯈꯪꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ
ꯑꯗꯨꯕꯨ ꯑꯣꯏꯅ ꯁꯅꯗꯨꯅ ꯏꯁꯥꯕꯤꯅ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯒꯦ ꯍꯥꯏꯅ ꯆꯥꯡꯌꯦꯡ ꯇꯧꯖꯕꯅꯤ ꯋꯥꯔꯧꯕꯤꯅꯣ ꯄꯥꯝꯃꯨꯕ ꯑꯁꯨꯝꯅ ꯌꯥꯏꯄꯨꯕꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯆꯥꯔꯦ ꯈꯟꯅ ꯁꯛꯍꯦꯟꯕꯤꯁꯨ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯑꯔꯣꯟꯕ ꯀꯥꯗꯨ ꯇꯝꯅ ꯂꯥꯛꯏ ꯀꯅꯥ ꯑꯃꯠꯇꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯗ꯭ꯔꯦ ꯁꯨꯞꯅꯇꯪꯒꯤ ꯚꯨꯠ ꯅꯨꯄꯤꯁꯤꯡꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯅꯔꯛꯂꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯗꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯁꯣ ꯑꯗꯨ ꯇꯞꯅ ꯍꯥꯡꯏ ꯍꯦꯛ ꯍꯥꯡꯕꯒ ꯀꯥ ꯑꯗꯨꯗꯒꯤ ꯑꯌꯤꯡꯕ ꯎꯐꯨꯟ ꯆꯦꯜꯂꯕ ꯅꯨꯡꯁꯤꯠ ꯀꯌꯥ ꯁꯤꯠꯆꯜꯂꯛꯏ ꯀꯔꯤꯒꯨꯝꯕ ꯑꯄꯨꯝꯕ ꯄꯣꯠꯁꯛ ꯑꯃꯒꯤ ꯃꯅꯝꯁꯨ ꯈꯪꯅꯝ ꯅꯝꯂꯛꯏ ꯃꯗꯨꯗꯒꯤ ꯁꯛꯍꯦꯟꯕꯤ ꯃꯅꯥꯇꯣꯟꯗ ꯁꯠ ꯃꯦꯟꯁꯤꯟꯗꯨꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯑꯣꯏ ꯌꯦꯠ ꯌꯦꯡꯗꯨꯅ ꯆꯪꯂꯛꯏ ꯀꯥ ꯑꯗꯨ ꯑꯇꯣꯞꯄ ꯌꯨꯝꯗꯨꯒꯤ ꯀꯥꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯐꯛꯂꯥꯡꯁꯤꯡ ꯑꯗꯨꯗ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯕ ꯃꯌꯦꯛ ꯃꯥꯟꯕ ꯀꯌꯥ ꯑꯃ ꯍꯛꯇꯨꯅꯁꯨ ꯂꯩꯔꯝꯃꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯀꯥ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯅꯨꯡꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯤꯕ ꯎꯄꯨ ꯕꯥꯛꯁꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ ꯁꯛꯍꯦꯟꯕꯤ ꯃꯊꯟꯇ ꯁꯣꯜꯂꯛꯏ ꯃꯁꯤꯗ ꯂꯩꯔꯤꯕ ꯑꯁꯦ ꯌꯥꯏꯄꯨꯕꯒꯤ ꯊꯃꯣꯏ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯌꯥꯏꯄꯨꯕꯒꯤ ꯚꯨꯠ ꯅꯨꯄꯤꯁꯤꯡꯗꯨꯅ ꯁꯛꯍꯦꯟꯕꯤꯒꯤ ꯑꯀꯣꯏꯕꯗ ꯂꯦꯞꯇꯨꯅ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯤ ꯏꯅꯥꯎ ꯆꯪꯁꯤꯜꯂꯨ ꯃꯗꯨꯗ ꯂꯩꯔꯤꯕ ꯎꯄꯨ ꯃꯆꯥꯗꯨꯗ ꯌꯥꯎꯔꯤꯕ ꯅꯨꯡ ꯃꯥꯟꯕ ꯑꯃꯨꯕ ꯃꯇꯨꯝ ꯇꯥꯕ ꯄꯣꯠꯁꯛ ꯑꯗꯨ ꯊꯨꯒꯥꯏꯌꯨ ꯃꯗꯨ ꯌꯥꯏꯄꯨꯕꯒꯤ ꯁꯛꯇꯤ ꯑꯃꯁꯨꯡ ꯄꯥꯡꯒꯜꯅꯤ ꯃꯗꯨ ꯊꯨꯒꯥꯏꯔꯕꯇꯗ ꯅꯪꯅ ꯄꯥꯝꯂꯤꯕ ꯄꯣꯠꯁꯛꯇꯣ ꯐꯪꯒꯅꯤ ꯑꯁꯨꯝꯅ ꯁꯛꯍꯦꯟꯕꯤꯅ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯎꯄꯨ ꯑꯗꯨ ꯄꯥꯏꯕꯒ ꯈꯪꯍꯧꯗꯅ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯥꯐꯨ ಕꯟꯅ ꯌꯩꯔꯛꯏ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠ ꯑꯗꯨ ꯇꯥꯞꯐꯔꯛꯏ ꯌꯦꯡꯂꯨꯕꯗꯗꯤ ꯌꯥꯏꯄꯨꯕ ꯑꯣꯏꯔꯝꯃꯤ ꯌꯥꯏꯄꯨꯕ ꯑꯣꯏꯔꯝꯕꯗꯨꯗ ꯁꯛꯍꯦꯟꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯤꯍꯨꯟ ꯊꯥꯎꯟ ꯆꯤꯡꯒꯨꯝ ꯆꯤꯡꯒꯥꯟꯅꯈ꯭ꯔꯦ ꯀꯥ ꯑꯗꯨꯒꯤ ꯅꯨꯡꯁꯤꯠꯇꯨ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯣꯏꯅ ꯁꯤꯠꯈ꯭ꯔꯦ ꯃꯔꯝꯗꯤ ꯌꯥꯏꯄꯨꯕ ꯑꯁꯥꯎꯕ ꯑꯃꯒꯤ ꯁahum ꯑꯃꯒ ꯂꯣꯏꯅꯅ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯄꯅꯅꯤ ꯄꯥꯝꯃꯨꯕꯤ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯆꯥꯎꯅ ꯊꯥꯖꯕ ꯃꯥꯡꯍꯟꯕ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯈꯜꯂꯒ ꯅꯪꯅ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯕ ꯃꯗꯨ ꯌꯥꯝ ꯐꯠꯇꯦ ꯅꯪ ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯁꯨꯛꯈꯟ ꯈꯜꯂꯨꯗꯕꯅꯤ ꯁꯛꯍꯦꯟꯕꯤ ꯎꯄꯨ ꯑꯗꯨ ꯃꯁꯥꯗ ꯇꯥꯞ ꯀꯣꯟꯁꯤꯜꯂꯒ ꯁꯥꯎꯅ ꯑꯩꯅ ꯅꯪꯕꯨ ꯃꯤꯔꯥꯏꯕ ꯅꯠꯇꯦ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯕꯤꯔꯛꯈꯤꯕ ꯅꯍꯥꯛꯇꯤ ꯑꯩꯒꯨꯝꯅ ꯊꯋꯥꯏ ꯄꯥꯟꯕ ꯃꯤꯑꯣꯏꯕꯁꯨ ꯅꯠꯇꯕ ꯑꯩꯕꯨ ꯉꯁꯤꯗꯤ ꯃꯩꯒꯤ ꯀꯣꯝꯗ ꯂꯪꯊꯕꯤꯕ ꯍꯤꯡꯅ ꯍꯤꯡꯅ ꯑꯁꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯑꯩꯁꯦ ꯑꯁꯨꯝꯅ ꯎꯄꯨ ꯃꯆꯥ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯅꯨꯡ ꯑꯃꯨꯕ ꯑꯗꯣ ꯃꯅꯤꯡ ꯈꯔ ꯍꯜꯂꯞ ꯇꯧꯔꯒ ꯅꯝꯗꯨꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯌꯥꯏꯄꯨꯕꯒꯤ ꯁꯛꯇꯤ ꯂꯩꯔꯕ ꯀꯜꯂꯕ ꯁahum ꯑꯃꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯃꯥꯏꯗ ꯌꯩꯕꯗ ꯐꯛꯂꯥꯡꯒ ꯄꯥꯟꯅꯅ ꯌꯩꯁꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯏ ꯊꯣꯛꯇꯨꯅ ꯂꯣꯡꯅ ꯇꯥꯏ ꯎꯄꯨ ꯃꯆꯥ ꯑꯗꯨꯁꯨ ꯁꯛꯍꯦꯟꯕꯤꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈꯤꯗꯨꯅ ꯂꯥꯞꯇꯛꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯇꯥꯈꯤ ꯁꯛꯍꯦꯟꯕꯤ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯎꯄꯨ ꯑꯗꯨ ꯂꯥꯝꯅꯕ ꯍꯣꯠꯅꯩ ꯄꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯄꯥꯏꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯌꯥꯏꯄꯨꯕꯅ ꯃꯈꯨꯠ ꯑꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯔꯛꯇꯨꯅ ꯇꯥꯞ ꯂꯧꯁꯤꯟꯈꯤ ꯌꯥꯏꯄꯨꯕꯒꯤ ꯑꯃꯨꯕ ꯃꯃꯤꯠꯇꯨ ꯏ ꯊꯥꯡꯅ ꯉꯥꯡꯁꯛ ꯉꯥꯡꯏ ꯑꯁꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯎꯄꯨ ꯑꯗꯨ ꯃꯊꯕꯥꯛ ꯇꯝꯅ ꯀꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯍꯟꯅ ꯅꯪꯅ ꯏꯐꯝꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯒꯅꯤ ꯍꯥꯏꯕꯗꯤ ꯅꯃꯪꯗ ꯐꯥꯎꯕ ꯑꯣꯏꯊꯣꯛꯇꯕꯅꯤ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯐꯨꯗ꯭ꯔꯨꯞ ꯐꯨꯗ꯭ꯔꯨꯞ ꯊꯣꯛꯈ꯭ꯔꯒ ꯃꯥꯒꯤ ꯃꯈꯨꯠꯀꯤ ꯁahum ꯑꯃꯅ ꯑꯗꯨꯛ ꯂꯨꯝꯈ꯭ꯔꯕ ꯊꯣꯡ ꯑꯗꯣ ꯒꯝ ꯂꯥꯎꯅ ꯊꯤꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯗꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯅꯥꯟꯊꯣꯛꯄꯗ ꯋꯥꯔꯒꯗꯕ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯍꯧꯔꯦ ꯀꯥ ꯑꯗꯨꯁꯨ ꯄꯨꯛꯃꯝ ꯃꯝꯈ꯭ꯔꯦ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯛꯍꯦꯟꯕꯤ ꯇꯦꯡꯊꯥꯔꯤ ꯌꯥꯏꯄꯨꯕꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯊꯋꯥꯏꯁꯤꯡ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯚꯨꯠ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯣ ꯇꯧꯔꯨꯅꯨ ꯃꯥꯒ ꯀꯅꯥꯒꯁꯨ ꯃꯥꯟꯅꯕ ꯉꯝꯃꯣꯏ ꯍꯥꯏꯗꯅ ꯁꯛꯍꯦꯟꯕꯤ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯩꯗꯧꯅꯨꯡꯗ ꯅꯥꯟꯊꯣꯛꯄ ꯉꯝꯃꯣꯏ ꯑꯗꯨꯅ ꯃꯥꯕꯨ ꯉꯝꯅꯕ ꯂꯝꯕꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯗꯨ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯑꯩ ꯁꯤꯕ ꯀꯔꯤꯁꯨ ꯀꯤꯗꯦ ꯁꯤꯗ ꯂꯩꯔꯕꯁꯨ ꯁꯤꯒꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯊꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛ ꯑꯩ ꯂꯥꯟꯊꯦꯡꯅꯒꯅꯤ ꯚꯨꯠ ꯅꯨꯄꯤ ꯑꯍꯟꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯎꯄꯥꯏ ꯍꯥꯏꯕꯕꯨ ꯅꯪ
ꯌꯥꯏꯄꯨꯕꯅ ꯀꯣꯟꯗꯨꯅ ꯄꯨꯈ꯭ꯔꯤꯕ ꯎꯄꯨꯗꯨꯗ ꯌꯥꯎꯔꯤꯕ ꯅꯨꯡ ꯑꯃꯨꯕꯗꯣ ꯑꯔꯥꯏꯕ ꯅꯨꯡ ꯑꯃꯨꯕ ꯅꯠꯇꯦ, ꯃꯗꯨ ꯃꯥꯒꯤ ꯊꯋꯥꯏꯅꯤ꯫ ꯃꯗꯨ ꯍꯦꯛ ꯊꯨꯒꯥꯏꯕꯒ ꯃꯥꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯂꯣꯏꯅ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯅꯤ? ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯚꯨꯠ ꯅꯨꯄꯤ ꯑꯃꯅ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯊꯥꯖꯕ ꯈꯨꯗꯨꯝ ꯆꯟꯕ ꯇꯥꯏ꯫ ꯃꯗꯨ ꯈꯛꯇꯗ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯣꯠꯇꯨ ꯐꯪꯕ ꯉꯝꯒꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯕꯅꯤꯅ ꯃꯃꯤꯠꯇꯨ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯊꯩ꯫ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯇꯨ ꯄꯥꯝꯗꯤ ꯄꯥꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏꯁꯨ ꯂꯩꯇꯕꯅ ꯌꯥꯕ ꯇꯥꯔꯝꯃꯤ꯫ ꯌꯥꯅꯤꯡꯗꯕ ꯇꯥꯔꯒꯅ ꯚꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯨꯝ ꯃꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯂꯩꯕ ꯇꯥꯏ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯆꯞ ꯆꯥꯅ ꯋꯥꯈꯜ ꯇꯥꯏ꯫ ꯂꯥꯛꯅꯤꯡꯕ ꯂꯥꯛꯂꯁꯅꯨ, ꯊꯤꯡꯅꯤꯡꯕ ꯊꯤꯡꯂꯁꯅꯨ, ꯑꯩꯅ ꯐꯠꯇꯕ ꯄꯣꯠ ꯑꯃꯠꯇ ꯊꯝꯂꯣꯏ, ꯂꯣꯏꯅ ꯃꯥꯡꯍꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯁꯛꯍꯦꯟꯕꯤ ꯆꯞ ꯆꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯅ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯥꯒꯤ ꯃꯇꯧꯁꯤꯡꯗꯨ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯌꯥꯝꯗꯨꯅ ꯀꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯥ ꯑꯗꯨꯗ ꯃꯅꯤꯡ ꯃꯃꯥꯡ ꯆꯠꯇꯨꯅ ꯌꯥꯏꯄꯨꯕꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄ ꯉꯥꯏꯔꯤꯕꯅꯤ꯫ ꯀꯔꯝꯅ ꯌꯥꯏꯄꯨꯕꯕꯨ ꯊꯦꯝꯒꯅꯤ? ꯃꯥꯅ ꯉꯥꯡꯕ ꯀꯔꯝꯅ ꯊꯥꯖꯍꯟꯁꯤꯒꯦ? ꯀꯔꯝꯅ ꯊꯦꯝꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯀꯟꯅ ꯊꯥꯗꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯌꯥꯏꯄꯨꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯁꯛꯍꯦꯟꯕꯤ ꯂꯤꯂꯥ ꯍꯧꯔꯒꯦ ꯈꯟꯅ ꯌꯥꯏꯄꯨꯕꯒꯤ ꯃꯅꯥꯛ ꯆꯪꯗꯨꯅ ꯃꯥꯒꯤ ꯍꯩꯖꯕꯤ ꯄꯨꯊꯣꯛꯇꯨꯅ ꯂꯤꯂꯥ ꯍꯧꯔꯛꯏ꯫ ꯁꯛꯍꯦꯟꯕꯤ ꯌꯥꯏꯄꯨꯕ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ꯫ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯀꯔꯤꯃꯠꯇ ꯊꯣꯛꯈꯤꯗꯕꯒꯨꯝꯅ ꯅꯣꯛꯄꯒ ꯉꯥꯡꯕꯒ ꯐꯥꯒꯤ ꯖꯣꯒꯥꯏ ꯀꯌꯥ ꯇꯧꯁꯤꯜꯂꯤ꯫ ꯌꯥꯏꯄꯨꯕ ꯄꯤꯁꯨꯝ ꯁꯨꯛꯄ ꯃꯈꯩ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯏꯕꯦꯝꯃ, ꯅꯇꯥ ꯇꯧꯔꯅꯨ꯫ ꯅꯍꯥꯛꯁꯦ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯂꯕꯅꯤ꯫ ꯃꯍꯥꯟꯖ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯅꯥꯎꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯏꯁꯥꯕꯤ ꯅꯀꯥꯗ ꯁꯣꯏꯈ꯭ꯔꯦ, ꯂꯥꯟꯈ꯭ꯔꯦ꯫ ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯑꯩ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ꯫ ꯅꯪꯅ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯈꯔ ꯅꯣꯛꯁꯤꯟ ꯐꯩꯖꯤꯟꯅꯔꯒ ꯍꯦꯛꯇ ꯑꯩꯅ ꯌꯥꯔꯅꯤ ꯁꯤꯔꯥ? ꯐꯤꯡꯒꯠꯄꯤꯈꯤꯅꯣ, ꯑꯩ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯑꯩꯅ ꯌꯥꯅ ꯅꯇꯨꯡ ꯏꯜꯂꯛꯄꯅꯤ꯫ ꯃꯐꯝꯁꯦ ꯑꯩꯒꯤ ꯏꯌꯨꯝꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ꯫ ꯀꯔꯝꯅ ꯅꯪꯒꯤ ꯃꯥꯡꯅꯕ ꯑꯩꯅ ꯁꯤꯟꯒꯅꯤ? ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯔꯣꯏ꯫ ꯌꯥꯔꯦ, ꯇꯨꯃꯤꯟꯅ ꯂꯩꯔꯣ꯫ ꯂꯥꯛꯑꯣ, ꯊꯣꯛꯁꯤꯔꯥ? ꯊꯣꯛꯅꯤꯡꯗ꯭ꯔꯒ ꯀꯥ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯒꯦꯁꯨ ꯌꯥꯏ꯫ ꯑꯁꯨꯝꯅ ꯁꯛꯍꯦꯟꯕꯤꯕꯨ ꯀꯥ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯏ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯁꯛꯍꯦꯟꯕꯤꯒꯤ ꯍꯥꯏꯕ ꯏꯟꯕ ꯃꯥꯅ ꯌꯥꯅꯕ ꯆꯠꯄ ꯃꯇꯧꯗꯨꯗ ꯌꯥꯏꯄꯨꯕ ꯁꯛꯍꯦꯟꯕꯤꯕು ꯊꯥꯖꯕ ꯑꯃꯨꯛ ꯍꯟꯅ ꯍꯧꯔꯛꯂꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯃꯈꯣꯏ ꯑꯅꯤ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯐꯝꯃꯤꯟꯅꯔꯤꯉꯩ ꯌꯥꯏꯄꯨꯕꯅ ꯅꯪꯁꯤ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯂꯕ ꯃꯥꯜꯂꯤ꯫ ꯁꯛꯍꯦꯟꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯏꯄꯨꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯪꯒ ꯈꯠꯅ ꯆꯩꯅꯕ ꯃꯨꯛꯅꯔꯨꯕ ꯑꯩꯅ ꯉꯝꯒꯗꯕ ꯂꯩꯇꯦ, ꯑꯔꯦꯝꯕꯅꯤ꯫ ꯑꯗꯨꯅ ꯀꯩꯗꯧꯔꯨꯅꯤ? ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯦ ꯈꯜꯂꯤ꯫ ꯑꯣ, ꯑꯗꯨꯅꯤꯗꯅ ꯑꯩꯅ ꯍꯥꯏꯍꯟꯅꯤꯡꯂꯤꯁꯤ꯫ ꯅꯪ ꯀꯣꯟꯅ ꯋꯥꯈꯜꯗꯤ ꯇꯥꯔꯛꯂꯦꯗꯅ꯫ ꯁꯤꯗꯒꯤꯗꯤ ꯅꯪꯅ ꯍꯥꯏꯕꯇ ꯌꯥꯔꯗꯣꯏꯅꯦ ꯑꯩꯁꯦ꯫ ꯌꯥꯏꯄꯨꯕꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯈꯨꯠ ꯑꯗꯣ ꯆꯦꯆꯠ ꯄꯥꯏꯗꯨꯅ ꯏꯁꯥꯅꯕꯨ ꯅꯨꯡꯁꯤꯔꯦ꯫ ꯅꯪꯁꯤ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯤꯅꯤ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯅꯤ꯫ ꯁꯛꯍꯦꯟꯕꯤ ꯌꯥꯏꯄꯨꯕꯒꯤ ꯃꯇꯧꯗꯨ ꯍꯩꯅꯗꯕꯅꯗꯤ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯇꯤꯟ ꯌꯣꯠꯊꯗꯨꯅ ꯀꯔꯤꯃꯠꯇ ꯈꯟꯗꯕ ꯁꯥꯗꯨꯅ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯏ꯫ ꯑꯗꯨꯕꯨ ꯋꯥꯈꯟꯗꯗꯤ ꯃꯥꯅ ꯄꯥꯝꯂꯤꯕꯗꯨ ꯐꯪꯂꯦ, ꯃꯥꯅ ꯇꯧꯏ ꯈꯟꯕꯗꯨ ꯌꯥꯔꯅꯤ ꯍꯥꯏꯅ ꯍꯔꯥꯎꯖꯕ ꯑꯃꯁꯨ ꯄꯣꯛꯂꯤꯕꯅꯤ꯫ ꯌꯥꯏꯄꯨꯕꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯁꯦ ꯌꯥꯝꯅ ꯐꯖꯩ, ꯌꯦꯡꯂꯤ ꯃꯈꯩꯁꯨ ꯄꯦꯟꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯂꯝ ꯑꯃꯨꯛ ꯍꯦꯜꯂꯛꯄꯗꯨ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯁꯤꯗꯒꯤꯗꯤ ꯐꯖꯅ ꯂꯩꯃꯤꯟꯅꯔꯁꯤꯀꯣ? ꯍꯣꯏꯌꯦꯕ ꯏꯁꯥꯕꯤ, ꯑꯩꯅ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯁꯤꯗꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯄꯣꯊꯥꯖꯍꯧꯔꯣꯀꯣ꯫ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯁꯛꯍꯦꯟꯕꯤ ꯌꯥꯏꯄꯨꯕꯒꯤ ꯊꯥꯖꯕꯗꯨ ꯐꯪꯂꯦ ꯈꯪꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯀꯝꯗꯧꯅ ꯎꯄꯨ ꯑꯗꯨ ꯂꯧꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯊꯥꯗꯕ ꯍꯧꯈ꯭ꯔꯦ꯫ ꯊꯥꯏꯅ ꯑꯍꯟꯁꯤꯡꯅ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤ ꯑꯃꯒꯨꯝꯕꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ꯫ ꯊꯥꯏꯅ ꯖꯪꯒꯜ ꯑꯃꯗ ꯅꯣꯡꯁꯥ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯕꯗ ꯅꯣꯡꯃ ꯃꯍꯥꯛꯅ ꯃꯆꯤꯟꯖꯥꯛ ꯇꯥꯟꯕ ꯆꯠꯄ ꯃꯇꯝꯗ ꯂꯝꯍꯨꯏ ꯑꯃ ꯐꯥꯔꯦ꯫ ꯂꯝꯍꯨꯏ ꯑꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯅꯕ ꯀꯟꯅ ꯍꯥꯏꯖꯔꯦ꯫ ꯃꯗꯨꯗ ꯅꯣꯡꯁꯥ ꯑꯗꯨꯅ
ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯖꯤꯕ ꯑꯃ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯄꯨꯔꯛꯎ ꯃꯗꯨꯇꯗ ꯑꯩꯅ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯕꯤꯒꯅꯤ ꯂꯝꯍꯨꯏ ꯑꯗꯨꯅ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯑꯩ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯗꯗꯤ ꯀꯟꯕꯤꯌꯨ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯣ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯂꯛꯇꯕ ꯇꯥꯔꯕ ꯅꯊ꯭ꯋꯥꯏ ꯃꯥꯡꯒꯅꯤ ꯀꯥꯎꯒꯅꯨ ꯍꯩ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯑꯁꯨꯝꯅ ꯂꯝꯍꯨꯏ ꯑꯗꯨꯅ ꯀꯅꯥꯕꯨ ꯅꯣꯡꯁꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯄꯨꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄꯗ ꯒꯙꯥ ꯑꯃ ꯅꯥꯄꯤ ꯆꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ ꯂꯝꯍꯨꯏꯅ ꯆꯞ ꯆꯥꯔꯦ ꯈꯟꯗꯨꯅ ꯒꯙꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯂꯒ ꯏꯇꯥꯎ ꯒꯙꯥ ꯏꯇꯥꯎ ꯊꯦꯡꯅꯕ ꯌꯥꯝꯅ ꯐꯔꯦ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅ ꯃꯍꯥꯛ ꯑꯍꯟ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯁꯥ ꯑꯃ ꯊꯤꯔꯛꯎ ꯃꯥꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯔꯝꯒꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯏ ꯃꯔꯝ ꯑꯁꯤꯅ ꯏꯇꯥꯎꯗꯤ ꯌꯥꯝꯅ ꯐꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯇꯥꯎꯅꯤ ꯑꯗꯨꯅ ꯎꯃꯪ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯗꯨꯅ ꯏꯇꯥꯎꯒꯤ ꯅꯥꯛꯇ ꯂꯥꯛꯆꯕꯅꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯒꯙꯥ ꯑꯗꯨꯁꯨ ꯍꯔꯥꯎꯅ ꯌꯥꯔꯛꯂꯝꯃꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯏꯇꯥꯎꯒꯤꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯂꯥꯛꯃꯤꯟꯅꯗꯨꯅ ꯒꯙꯥ ꯑꯗꯣ ꯅꯣꯡꯁꯥꯒꯤ ꯃꯅꯥꯛꯇ ꯊꯥꯖꯤꯜꯂꯝꯂꯒ ꯃꯥꯅ ꯂꯥꯞꯇꯛꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯍꯧꯏ ꯒꯙꯥ ꯑꯗꯨꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯅꯣꯡꯁꯥ ꯑꯗꯨꯅ ꯒꯙꯥ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗ ꯂꯥꯛꯀꯦ ꯇꯧꯕꯗ ꯐꯪꯍꯧꯗꯗꯨꯅ ꯃꯅꯥ ꯑꯅꯤꯗꯨ ꯑꯣꯏꯅ ꯊꯠꯍꯧꯔꯤ ꯃꯗꯨꯗꯒꯤ ꯒꯙꯥ ꯑꯗꯨ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯜꯂꯛꯇꯨꯅ ꯅꯪꯅ ꯑꯩꯕꯨ ꯅꯣꯡꯁꯥ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯕ ꯑꯩꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯃꯅꯥꯛꯇ ꯂꯪꯁꯤꯟꯕ ꯅꯠꯇ꯭ꯔꯥ ꯅꯠꯇꯦ ꯏꯇꯥꯎ ꯋꯥꯈꯜ ꯑꯗꯨ ꯑꯣꯟꯅꯔꯦ ꯏꯅꯤꯡꯊꯧꯅ ꯏꯇꯥꯎꯒꯤ ꯅꯥ ꯑꯅꯤ ꯂꯧꯍꯧꯕꯗꯤ ꯍꯌꯦꯡ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯀꯥꯟꯗ ꯏꯇꯥꯎꯒꯤ ꯅꯥ ꯑꯅꯤꯗꯨꯗ ꯅꯤꯡꯊꯧ ꯂꯨꯍꯨꯞꯇꯨ ꯄꯟꯗꯅꯕꯅꯤ ꯏꯇꯥꯎ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯒꯅꯨ ꯃꯤꯅ ꯑꯃꯨꯛ ꯅꯤꯡꯊꯧ ꯑꯣꯏꯕ ꯍꯥꯠꯈꯤꯅꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯒꯙꯥ ꯑꯗꯨꯁꯨ ꯊꯥꯖꯗꯨꯅ ꯑꯣ ꯑꯗꯨ ꯑꯣꯏꯔꯦꯀꯣ ꯏꯇꯥꯎ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯛꯂꯦ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯊꯦꯝꯗꯨꯅ ꯄꯨꯔꯛꯂꯒ ꯅꯣꯡꯁꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯂꯩꯊꯗꯨꯅ ꯂꯩꯍꯧꯏ ꯑꯃꯨꯛ ꯍꯟꯅ ꯒꯙꯥ ꯑꯗꯨꯅ ꯆꯪꯂꯛꯄ ꯑꯗꯨꯗꯗꯤ ꯍꯟꯗꯛꯇꯤ ꯅꯣꯡꯁꯥ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯄꯗ ꯒꯙꯥ ꯑꯗꯨꯒꯤ ꯃꯃꯩꯗꯣ ꯃꯌꯥꯅ ꯆꯤꯛꯄꯗꯒꯤ ꯇꯠꯍꯧꯔꯦ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯏ ꯑꯗꯨꯒ ꯁꯥꯎꯅ ꯂꯝꯍꯨꯏꯗꯨ ꯃꯆꯤꯟ ꯊꯤ ꯍꯥꯏꯗꯨꯅ ꯆꯩꯕ ꯍꯧꯔꯛꯏ ꯍꯟꯗꯛꯁꯨ ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯊꯦꯝꯃꯤ ꯏꯇꯥꯎ ꯒꯙꯥ ꯏꯅꯤꯡꯊꯧ ꯅꯣꯡꯁꯥꯅ ꯇꯧꯔꯤꯕꯗꯣ ꯅꯪꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯅꯠꯇꯦ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯊꯛꯇ ꯇꯣꯡꯂꯕꯗꯤ ꯏꯇꯥꯎꯒꯤ ꯅꯃꯩꯗꯨꯅ ꯄꯟꯗꯨꯅ ꯐꯝꯕ ꯌꯥꯔꯦ ꯑꯗꯨꯅ ꯐꯝꯕ ꯌꯥꯅꯕ ꯏꯅꯤꯡꯊꯧ ꯅꯣꯡꯁꯥꯅ ꯂꯧꯊꯣꯛꯄꯤꯕꯅꯤ ꯅꯪꯕꯨ ꯍꯥꯠꯀꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯔ ꯑꯩꯗꯤ ꯑꯩ ꯍꯥꯠꯀꯦ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡ ꯊꯥꯡꯒꯠꯇꯨꯅ ꯍꯨꯠꯇꯨꯅ ꯆꯦꯜꯂꯛꯂꯦ ꯑꯩꯁꯤ ꯀꯌꯥꯗ ꯄꯪꯉꯤꯕ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯏꯅꯤꯡꯊꯧꯒꯤ ꯂꯨꯍꯨꯞꯇꯣ ꯏꯇꯥꯎꯗ ꯁꯤꯟꯅꯔꯛꯂꯒꯅꯤ ꯏꯇꯥꯎꯅ ꯎꯃꯪ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯒꯗꯕꯅꯤ ꯆꯠꯂꯁꯤ ꯏꯇꯥꯎ ꯑꯁꯨꯝꯅ ꯊꯦꯝꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯂꯒ ꯒꯙꯥ ꯑꯗꯣ ꯅꯣꯡꯁꯥ ꯑꯗꯨꯗ ꯁꯤꯟꯅꯩ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯅꯣꯡꯁꯥ ꯑꯗꯨꯅ ꯒꯙꯥ ꯑꯗꯨꯒꯤ ꯃꯈꯧꯔꯤꯗ ꯇꯥꯞ ꯂꯥꯛꯇꯨꯅ ꯍꯥꯏꯗꯠꯂꯒ ꯍꯥꯠꯇꯨꯅ ꯆꯥꯈ꯭ꯔꯦ ꯋꯥꯔꯤ ꯑꯁꯤꯗ ꯅꯣꯡꯁꯥ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯠꯀꯦ ꯇꯧꯔꯛꯂꯤꯗꯨ ꯐꯥꯎꯕꯗ ꯋꯥꯈꯜꯁꯨ ꯈꯟꯊꯗꯅ ꯂꯝꯍꯨꯏꯅ ꯍꯥꯏꯕꯗꯨꯗ ꯏꯟꯕꯗꯒꯤ ꯒꯙꯥ ꯑꯗꯣ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤ ꯋꯥꯔꯤ ꯑꯁꯤꯒꯨꯝꯅ ꯁꯛꯍꯦꯟꯕꯤꯒꯤ ꯇꯦꯊꯕ ꯇꯥꯠ ꯄꯥꯠ ꯇꯧꯕꯗ ꯌꯥꯏꯄꯨꯕꯁꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯑꯗꯨꯝ ꯍꯦꯛꯇ ꯄꯪꯊꯈꯤ ꯋꯥꯈꯜ ꯏꯈꯟ ꯈꯟꯊꯔꯨꯗꯦ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯂꯥꯡꯗ ꯊꯨꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯌꯥꯏꯄꯨꯕꯅ ꯍꯦꯛ ꯍꯦꯛ ꯊꯛꯄ ꯑꯃꯨꯕ ꯃꯆꯨꯒꯤ ꯃꯍꯤ ꯑꯃ ꯀꯟꯅ ꯁꯦꯝꯂꯤ ꯍꯥꯟꯅꯒꯤ ꯚꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯌꯥꯏꯄꯨꯕꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯧꯅ ꯆꯥꯕ ꯊꯛꯄ ꯇꯧꯗꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯅ ꯌꯥꯏꯄꯨꯕꯅ ꯌꯥꯝꯅ ꯄꯥꯝꯅ ꯊꯛꯄ ꯃꯍꯤ ꯑꯃꯒ ꯇꯥꯛꯄꯤꯗꯨꯅ ꯁꯛꯍꯦꯟꯕꯤꯕꯨ ꯁꯦꯝꯍꯟꯕꯤꯔꯝꯃꯤ ꯁꯦꯝꯂꯤꯕ ꯑꯃꯨꯕ ꯃꯍꯤ ꯑꯗꯨꯗ ꯄꯪꯊꯅꯕ ꯁꯣꯟꯊꯅꯕ ꯇꯨꯝꯊꯅꯕ ꯃꯅꯥ ꯈꯔ ꯇꯛꯈꯥꯏꯗꯨꯅ ꯃꯍꯤ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯌꯥꯏꯄꯨꯕꯒꯤ ꯊꯛꯅꯕ ꯑꯃꯨꯕ ꯃꯍꯤ ꯑꯗꯨꯗ ꯌꯥꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯤ ꯑꯗꯣ ꯈꯨꯖꯥꯏ ꯑꯃꯗ ꯄꯨꯔꯛꯇꯨꯅ ꯌꯥꯏꯄꯨꯕꯗ ꯁꯤꯟꯅꯩ ꯌꯥꯏꯄꯨꯕꯁꯨ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯇꯧꯗꯅ ꯍꯔꯥꯎꯅ ꯊꯛꯆꯜꯂꯤ ꯍꯥꯎꯅ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯈꯨꯖꯥꯏ ꯑꯗꯨ ꯁꯛꯍꯦꯟꯕꯤꯗ ꯁꯤꯟꯅꯗꯨꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯍꯥꯏ ꯅꯪꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯖꯕ ꯋꯥꯈꯜ ꯇꯥꯕ ꯃꯔꯝ ꯃꯣꯛꯄ ꯍꯦꯜꯂꯤ ꯑꯩ ꯌꯥꯝꯅ ꯄꯦꯜꯂꯦ ꯁꯛꯍꯦꯟꯕꯤ ꯁꯥꯁꯤꯟꯅꯕ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯍꯧꯖꯤꯛꯇꯤ ꯏꯁꯥꯕꯤꯕꯨ ꯄꯦꯜꯍꯟꯕ ꯏꯁꯥꯕꯤꯕꯨ ꯅꯨꯡꯉꯥꯏꯅꯕ ꯄꯨꯛ ꯊꯜꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯌꯥꯏꯄꯨꯕ ꯇꯨꯝꯅꯤꯡꯕꯅ ꯃꯃꯤꯠ ꯄꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯁꯥꯗꯣ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯗꯧꯅ ꯄꯨꯝꯊꯤꯟ ꯊꯤꯟꯗꯣꯔꯛꯂꯤ ꯂꯦꯡꯅꯤꯡꯉꯛꯇ꯭ꯔꯦ ꯑꯗꯨꯅ
ꯃꯥꯅ ꯐꯝꯂꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯄꯣꯞ ꯇꯥꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯉꯥꯏꯖꯔꯛꯄ ꯇꯥꯟꯖꯥꯁꯤ ꯌꯧꯔꯛꯄꯗ ꯃꯤꯍꯨꯜꯗꯤ ꯄꯥꯈꯠꯄ ꯑꯗꯨꯅ ꯗꯪ 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 ꯀꯟꯅ ꯀꯟꯅ ꯆꯣꯡꯈꯠꯂꯛꯂꯤ꯫ ꯁꯛꯍꯦꯟꯕꯤ ꯌꯥꯏꯄꯨꯕꯒꯤ ꯀꯥ ꯑꯗꯨꯗ ꯄꯥꯈꯠꯅ ꯊꯀꯠꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯎꯄꯨ ꯀꯥꯈꯟꯁꯤꯡ ꯑꯗꯨ ꯆꯤꯡꯊꯣꯛ ꯆꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯕ ꯍꯧꯔꯛꯂꯤ꯫ ꯑꯃꯗꯤ ꯂꯩꯃꯥꯏꯗ ꯊꯥꯔꯤꯕ ꯁꯝꯇꯨꯒꯤ ꯐꯤ ꯑꯊꯥꯕ ꯑꯗꯨꯁꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯐꯝ ꯀꯩꯗꯁꯨ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯥꯏꯄꯨꯕꯒꯤ ꯐꯃꯨꯡꯗꯨꯒꯤ ꯃꯣꯟꯗꯨ ꯍꯥꯏꯒꯠꯂꯨꯕꯗ ꯃꯥꯅ ꯊꯤꯔꯤꯕ ꯎꯄꯨ ꯑꯗꯨ ꯂꯩꯔꯝꯂꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯨꯠ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯅ ꯎꯄꯨ ꯑꯗꯨ ꯂꯥꯝꯃꯛꯏ, ꯑꯗꯨꯒ ꯂꯧꯈꯠꯇꯨꯅ ꯀꯟꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯊꯤꯔꯤꯕꯁꯤꯗꯤ ꯃꯁꯤꯗ ꯂꯩꯔꯦꯗꯅ꯫ ꯃꯍꯥꯛ ꯍꯧꯒꯠꯂꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯡ ꯑꯃꯨꯕꯁꯦ ꯊꯨꯒꯥꯏꯍꯧꯗꯕ ꯌꯥꯗꯦ꯫ ꯃꯁꯤ ꯊꯨꯒꯥꯏꯔꯕꯇꯗ ꯑꯩꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯥꯒꯤ ꯊꯋꯥꯏꯅꯤ, ꯑꯩ ꯊꯨꯅ ꯃꯥꯡꯍꯟꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯎꯄꯨ ꯑꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯃꯨꯁꯤ ꯃꯨꯁꯤꯕ ꯊꯥꯎꯃꯩ ꯃꯉꯥꯜꯒꯤ ꯃꯔꯨꯝꯗ ꯍꯥꯟꯅꯒꯤ ꯌꯥꯏꯄꯨꯕꯒꯤ ꯚꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯚꯨꯠ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯇꯣ ꯊꯨꯅ ꯇꯧꯔꯣ꯫ ꯃꯍꯥꯛ ꯍꯧꯒꯠꯂꯛꯂꯕꯗꯤ ꯃꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯊꯨꯔꯣ ꯊꯨꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯛꯍꯦꯟꯕꯤꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛꯇꯨ ꯅꯣꯝꯃꯤ, ꯑꯗꯨꯒ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅꯨꯡꯗꯣ ꯑꯆꯝꯕ ꯅꯨꯡ ꯑꯣꯏꯗꯕꯅ ꯎꯄꯨ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄꯗ ꯃꯉꯥꯜ ꯑꯉꯥꯟꯕ ꯑꯃ ꯊꯛꯇꯣꯔꯛꯏ꯫ ꯁꯤꯕꯨ ꯃꯥꯒꯤ ꯊꯃꯣꯏ, ꯃꯥꯒꯤ ꯊꯋꯥꯏꯅꯦꯕꯁꯦ꯫ ꯃꯥꯅꯦ, ꯃꯥꯒꯤ ꯊꯋꯥꯏꯅꯦ꯫ ꯃꯗꯨ ꯅꯪꯅ ꯊꯨꯒꯥꯏꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯥꯕꯨ ꯄꯨꯔꯥ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯀꯥꯏꯕ ꯃꯆꯦꯠꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯈꯣꯝꯖꯤꯟꯗꯨꯅ ꯃꯩ ꯊꯥꯒꯗꯕꯅꯤ꯫ ꯃꯗꯨꯇꯗ ꯃꯍꯥꯛ ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯁꯛꯍꯦꯟꯕꯤꯅ ꯅꯨꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯄꯒ ꯏꯪ ꯏꯪ ꯂꯥꯎꯕ ꯃꯈꯨꯠ ꯑꯃꯅ ꯃꯥꯒꯤ ꯍꯥꯏꯒꯠꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯐꯥꯔꯛꯏ꯫ ꯁꯛꯍꯦꯟꯕꯤ ꯑꯗꯨꯝ ꯋꯥꯈꯜ ꯇꯥꯏ꯫ ꯑꯣ, ꯍꯧꯒꯠꯂꯛꯄꯅ ꯍꯥꯜꯂꯦꯗꯅ ꯍꯥꯏꯅ ꯈꯟꯖꯩ꯫ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨ ꯇꯥꯞ ꯄꯥꯏꯔꯛꯇꯨꯅ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯍꯜꯂꯛꯏ꯫ ꯌꯥꯏꯄꯨꯕꯒꯤ ꯃꯃꯥꯏꯗꯨ ꯑꯁꯥꯎꯕꯅ ꯍꯦꯟꯈꯤꯕꯅ ꯑꯀꯤꯕ ꯁꯛꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯨꯛꯁꯨꯛ ꯃꯨꯕ ꯀꯨꯆꯨ ꯑꯗꯨꯗ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯁꯛꯍꯦꯟꯕꯤꯗ ꯁꯥꯎꯅ ꯌꯦꯡꯉꯤ꯫ ꯅꯪꯅ ꯈꯜꯂꯤꯕꯣ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯑꯩꯅ ꯈꯪꯂꯔꯣꯏꯁꯤꯔ? ꯊꯥꯖꯕ ꯍꯥꯠꯄ! ꯑꯁꯨꯝꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯊꯥꯗꯣꯛꯄ ꯉꯝꯗꯦ꯫ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯣꯏꯕꯅ ꯑꯃꯗꯤ ꯃꯉꯣꯟꯗꯒꯤ ꯀꯥ ꯍꯦꯟꯅ ꯀꯟꯕ ꯍꯦꯟꯈꯤꯕ ꯑꯣꯏꯕꯅ ꯁꯛꯍꯦꯟꯕꯤ ꯅꯥꯟꯊꯣꯛꯄ ꯀꯔꯤꯁꯨ ꯉꯝꯈꯤꯗꯦ꯫ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯗꯕꯅꯤ, ꯃꯤꯒꯤ ꯊꯥꯖꯕ ꯍꯥꯠꯄ! ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯄꯗ ꯃꯈꯨꯠ ꯑꯗꯨ ナꯕꯅ ꯎꯄꯨ ꯑꯗꯨ ꯃꯈꯥꯗ ꯄꯣꯞ ꯊꯥꯗꯩ꯫ ꯎꯄꯨ ꯑꯗꯨꯗꯒꯤ ꯅꯨꯡ ꯑꯃꯨꯕ ꯑꯗꯨ ꯆꯣꯡꯊꯣꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯇꯥꯏ꯫ ꯁꯛꯍꯦꯟꯕꯤꯅ ꯈꯨꯟꯗ꯭ꯔꯤꯉꯩ ꯌꯥꯏꯄꯨꯕꯅ ꯁꯛꯍꯦꯟꯕꯤꯕꯨ ꯁꯠ ꯏꯟꯊꯣꯛꯂꯝꯂꯒ ꯎꯄꯨ ꯑꯗꯨꯗ ꯅꯨꯡ ꯑꯗꯨ ꯈꯨꯟꯒꯠꯇꯨꯅ ꯇꯥꯞ ꯍꯥꯞꯆꯤꯜꯂꯤ꯫ ꯎꯄꯨ ꯑꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯀꯣꯜꯂꯒ ꯁꯛꯍꯦꯟꯕꯤꯗ ꯁꯥꯎꯅ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯔꯨꯕꯒꯤ ꯃꯍꯩꯔꯥ? ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯁꯤ ꯎꯠꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯅꯪꯕꯨ ꯊꯤꯡꯍꯧꯔꯝꯗ꯭ꯔꯒꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯊꯥꯖꯕ ꯍꯥꯠꯂꯤꯕ? ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯐꯥꯎꯕ ꯑꯣꯏꯍꯟꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯪꯅ ꯍꯥꯟꯅ ꯑꯩꯕꯨ ꯂꯧꯅꯝ ꯇꯧꯕꯤꯗꯨꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯣꯕꯤꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯪꯗꯤ ꯇꯥꯏꯕꯪ ꯃꯤꯁꯨ ꯑꯣꯏꯔꯝꯗꯕ, ꯅꯪꯗꯤ ꯍꯦꯡꯆꯥꯕꯅꯦ, ꯍꯦꯡꯆꯥꯕ! ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯏꯄꯨꯕꯁꯨ ꯑꯗꯨꯝꯅ ꯌꯥꯝꯅ ꯎꯁꯤꯠꯇ ꯂꯥꯎ ꯈꯣꯡꯂꯛꯄ ꯑꯗꯨꯗ ꯑꯁꯥꯎꯕꯅ ꯃꯥꯡꯑꯣꯏꯅꯈꯤꯕꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯂꯩꯔꯕ ꯃꯈꯨꯠ ꯑꯗꯨꯗꯒꯤ ꯁꯥꯍꯨꯝ ꯑꯀꯟꯕ ꯑꯃꯅ ꯌꯩꯕꯗ ꯁꯛꯍꯦꯟꯕꯤ ꯐꯛꯂꯥꯡꯗ ꯌꯩꯕꯗꯒꯤ ꯃꯀꯣꯛ ꯑꯗꯨ ꯁꯣꯛꯇꯨꯅ ꯋꯥꯟꯊꯗꯨꯅ ꯇꯥꯏ꯫ ꯚꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯀꯣꯏꯂꯥꯎ ꯀꯣꯏꯔꯥꯎ ꯂꯥꯎꯅꯩ꯫ ꯃꯈꯣꯏꯗꯒꯤ ꯊꯣꯔꯛꯄ ꯈꯣꯟꯖꯦꯜꯅ ꯀꯥ ꯑꯗꯣ ꯌꯥꯝꯅ ꯇꯝꯅꯕ, ꯃꯈꯣꯟ ꯃꯋꯥ ꯌꯥꯝꯅ ꯊꯣꯛꯄ ꯀꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯇꯨꯃꯤꯟꯅ ꯂꯩꯅꯧ, ꯅꯈꯣꯏꯁꯨ ꯅꯈꯣꯏꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ꯫ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕ ꯃꯗꯨꯒꯤ ꯃꯍꯩꯅꯤ ꯈꯪꯉꯣ ꯃꯥꯅ ꯐꯪꯂꯤꯕ ꯑꯁꯤ꯫ ꯑꯩꯅ ꯌꯥꯗꯕ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯁꯥꯎꯅ ꯂꯥꯎꯔꯛꯄꯗ ꯄꯨꯝꯅꯃꯛ ꯆꯦꯛꯃꯨꯛ ꯂꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯌꯥꯏꯄꯨꯕꯁꯨ ꯁꯛꯍꯦꯟꯕꯤꯕꯨ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯅꯝꯂꯦ꯫ ꯁꯛꯍꯦꯟꯕꯤ ꯊꯧꯅꯥ ꯍꯟꯕ ꯂꯩꯇꯦ꯫ ꯌꯥꯏꯄꯨꯕ ꯍꯦꯛ ꯆꯠꯈꯤꯕꯒ ꯚꯨꯠ ꯅꯨꯄꯤ ꯑꯃꯅ, ꯁꯛꯍꯦꯟꯕꯤ, ꯅꯪ ꯂꯥꯛꯂꯤꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯤ ꯍꯦꯛ ꯍꯦꯟꯈꯤꯕꯒ
Nang mafam asidagi kaidawnungda nangthokpa ngamlaroi. Masigi mamangda thabak pangthoknaba taw. Aibu mana haiba indabini hai. Handaksu thabak pangthokpa ngamhautre. Amuk hana karamna pangthokani. Ai nakhoigumna thawai oina leikhiba pamde. Nangna mafam ase thadoktuna jatke hairabadi. Lambi amadi lei madudi yum asigi makhada surung ama leibani. Surung aduda sum chatlaga khul amagi turen mapan tabani. Adubu masi taraiba thabak amadi nate. Yaipubana yamna kupna senaba mafamni. Nangna madudagi nangthoktuna chatke hairabadi. Yaipubagi mapukning mafam asigi wakhandagi chingthoklamba tai. Sakhenbi wafam asi tabada sor sangna hondoklaga. Yaipubabu amuk hana themnaba hotnarage khali. Nong nini tumina leiroba matung tanja chare khana Sakhenbi Yaipubagi manakta changsilaktuna hai. Isabi ai isabida yamna lankre. Ai soikre. Ai ngondagi hena apangba leiromgani thajadi. Ai hojikti wakhal tarakli. Isabidagi hena pangan kanba. Ai bulu na tawbigadaba kanasu leite haiba. Ai ngasidi khangli. Yaipuba isum suglap tawna. Nangna adumaina hekta hairaga aina thajarani shira. Sakhenbi mamai adu leimaida nolapna khumlei. Ai hanadi nangbu yamna kirami. Thajaramde. Nangi thamoi masak khanglamde. Adubu hojikti aigi khwaidagi maru oiba mido isabi nahak oiramle. Hojikti ai punsigi nangi seba tawduna lenjarage haina chapchana lepjare. Aibu thajabiyo. Wahai sing adu taraga Yaipuba Sakhenbida munna yenglaga nokphet tawraga hairi. Phare nangna tasengna madumak khanba taragadi nangi atyatpa thajabadu aingonda utpatai. Sakhenbi masi tabada karibu tawhallakadaba haina matin yothai. Kari kamdauna achau haibano isabi. Yaipuba Sakhenbigi mamaida nanaga hairi. Lakliba punima namise masi phawbana aigi inakta lengdana leigadabani. Madudada aina nangbu thajaba ngamgadawribani. Numittudagidi nanga aiga matam chuppagi oina punna laikhragadabani. Hairiba wahaida Sakhenbi wakhal chapchana tai. Masa pumba onbadauna karak phajlei. Punimagi mamangda nathok haudaba yade khali. Machinda yare haibagi ingit usinaduna nokphet tawna. Isabina haiba pumba aihak loina injagani. Hare adunidana. Asumna Yaipubabu themba horakle. Namidangi matam yausilakle. Yaipuba tamthakhiba ngairi. Hek tumkhre khangbaga Sakhenbi tumina thorakle. Bhoot napi sing aduna surung leba lambidu tana chingbiri. Asum lakpana yum adugi aroiba kachin amada ubak amada phi athaba amana nanbadu hangdoktuna chatlo haina Bhoot napi sing aduna takpirakle. Hangdoklubada surung adu leirami. Sakhenbi thintadana chatlage hairamlaga surung aduda kumthaba hori. Surung adu yamna khubana khuru kullaga sansaduna asum lakle. Ayengba nuksit kayasu tattana phuzilei. Asum lakpana turelgi torban yoksilakpada turelgi ising iraw khongi makhol taba horakle. Surung aduda ising pop tarakpa thengnaba horakle. Mana yawnaba jatke tawringai Yaipubagi ngangduna lakpagi khonjel taba horakle. Sakhenbi Yaipuba haugatuna mabu tanarakle haiba khangle. Khongthang kharta ngaisilakle. Tureldu yaugadaba makhut masa thindatpa yatpagi isu thoklibani. Madu changde tunglomdagi Yaipubana Sakhenbi nang aingondagi nangthoklaga chenba ngamgani khallibra oithoktabani napunsida khallunu nangdi aigini. Asumna laurapagi khonjel tai. Aduga yamna kanba safu amana yeirakpada Sakhenbi tuge tawi. Yaipuba magi manak naksilakle khangi. Masu torban yawnaba khongjel yangsilli. Mana yaure haina songthorakpaga Yaipubana magi makhut nama tapphai. Sakhenbi nathoknaba phiring kawi. Yaipubagi makhutagi nathoraklaga turel ising aduda jabong launa tasilli. Ising iraiga loinana tawthakhiduna asum lakpana makhut amana mabu tak lamaktuna torban tamna singkhatpi. Mamit pangkhatuna yengkhatpada maga hana thongnawda leptuna wari sanakhiba chawbi han kauba ahandu oirami. Turel mapal aduda mai hawatuna Sakhenbibu mai tikhali.
ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯅꯪ ꯋꯥꯈꯜ ꯇꯥꯔꯕꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯁꯤ ꯁꯣꯏꯔꯦ ꯅꯪꯅ ꯇꯧꯒꯗꯕ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯅ ꯋꯥꯠꯂꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯗꯨꯗ ꯍꯜꯂꯨ ꯑꯗꯨꯒ ꯌꯥꯏꯄꯨꯕꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯅꯨꯡ ꯑꯗꯨ ꯍꯦꯛ ꯅꯪꯅ ꯊꯨꯒꯥꯏꯗ꯭ꯔꯤꯕ ꯃꯈꯩ ꯅꯪꯅ ꯃꯐꯝ ꯑꯗꯨ ꯐꯅ ꯅꯥꯟꯊꯣꯛꯂꯒ ꯆꯦꯜꯂꯛꯂꯕꯁꯨ ꯃꯥꯗꯤ ꯅꯪꯒꯤ ꯅꯇꯨꯡ ꯁꯣꯏꯗꯅ ꯏꯟꯅꯔꯛꯀꯅꯤ ꯅꯪꯕꯨ ꯋꯥꯍꯟꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯄꯣꯏ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪ ꯃꯥꯒ ꯑꯃꯨꯛꯇꯪ ꯂꯥꯟꯊꯦꯡꯅꯔꯨꯗꯕ ꯌꯥꯔꯣꯏ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯁꯛꯍꯦꯟꯕꯤꯗꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯑꯁꯨꯛ ꯋꯥꯅꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯑꯃꯨꯛ ꯍꯟꯕ ꯇꯥꯔꯕ ꯍꯥꯏꯗꯨꯅ ꯃꯈꯅꯥꯎꯗꯣ ꯈꯔ ꯀꯪꯉꯤ ꯆꯥꯎꯕꯤ ꯍꯟꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ ꯍꯥꯏꯕ ꯃꯍꯥꯛ ꯃꯨꯟꯅ ꯈꯪꯉꯤ ꯅꯨꯡ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯃꯨꯟꯈ꯭ꯔꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯀꯗꯥꯏꯗ ꯊꯤꯔꯨꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯍꯥꯏꯕꯤꯔꯣ ꯑꯩ ꯁꯤꯕ ꯍꯤꯡꯕ ꯈꯪꯗꯦ ꯑꯗꯨꯕꯨ ꯐꯠꯇꯕ ꯃꯥꯕꯨꯗꯤ ꯂꯦꯝꯅ ꯊꯥꯔꯝꯂꯔꯣꯏ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯂꯩꯐꯝ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯆꯪꯃꯤꯟꯅꯔꯛꯏ ꯃꯅꯨꯡ ꯑꯗꯨꯗ ꯍꯤꯗꯥꯛ ꯁꯦꯝꯅꯕ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯌꯥꯜꯂꯒ ꯂꯩꯕꯗꯨ ꯎꯏ ꯈꯔ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯃꯗ ꯑꯃꯨꯕ ꯃꯆꯨꯒꯤ ꯃꯍꯤ ꯑꯃ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯔꯒ ꯂꯩꯕ ꯑꯗꯨꯗ ꯆꯥꯎꯕꯤ ꯍꯟꯅ ꯈꯔ ꯀꯣꯊꯣꯔꯛꯂꯒ ꯁꯛꯍꯦꯟꯕꯤꯒꯤ ꯃꯔꯥꯏꯕꯛꯇ ꯅꯝꯕꯤ ꯁꯦ ꯑꯩꯅ ꯇꯩꯔꯤꯕ ꯃꯍꯤ ꯑꯁꯤꯅ ꯅꯪꯕꯨ ꯑꯃꯥꯡꯕ ꯊꯋꯥꯏꯗꯒꯤ ꯉꯥꯛꯊꯣꯛꯀꯅꯤ ꯑꯃꯗꯤ ꯃꯥꯒꯤ ꯖꯥꯗꯨ ꯃꯟꯇ꯭ꯔꯗꯨ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯅꯪꯉꯣꯟꯗ ꯆꯪꯕ ꯉꯝꯂꯣꯏ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯕꯛꯁꯤ ꯃꯥꯏ ꯄꯥꯛꯄ ꯊꯣꯛꯂꯕꯗꯤ ꯂꯩꯔꯤꯕ ꯚꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯇꯝꯕ ꯐꯪꯒꯗ꯭ꯔꯥ ꯉꯝꯒꯅꯤ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯅꯪꯅ ꯁꯣꯛꯅꯒꯗꯧꯔꯤꯕ ꯂꯥꯟꯁꯦ ꯅꯪ ꯅꯊꯟꯇꯒꯤ ꯅꯠꯇꯦ ꯃꯈꯣꯏ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯁꯛꯍꯦꯟꯕꯤ ꯐꯤꯕꯝ ꯆꯨꯝꯅ ꯂꯦꯞꯇꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯑꯩ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯃꯍꯥꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯍꯤꯡꯆꯥꯕ ꯐꯠꯇꯕ ꯃꯀꯣꯛꯅꯤ ꯑꯩ ꯃꯥꯕꯨ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯑꯗꯨꯗꯤ ꯏꯕꯦꯝꯃ ꯁꯦ ꯊꯥꯡ ꯃꯆꯥꯁꯤ ꯄꯥꯏꯁꯤꯜꯂꯨ ꯃꯁꯤ ꯑꯆꯝꯕ ꯊꯥꯡ ꯅꯠꯇꯦ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯐꯠꯇꯕ ꯇꯥꯏꯕꯪ ꯃꯤꯗ ꯌꯦꯠꯈꯥꯏ ꯊꯤꯡꯒꯥꯏꯕ ꯂꯥꯏ ꯐꯠꯇꯕ ꯂꯣꯏꯁꯤꯟꯅꯕ ꯁꯥꯔꯝꯕ ꯊꯥꯡꯅꯤ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯨ ꯑꯗꯨꯒ ꯅꯪꯅ ꯍꯦꯛ ꯌꯥꯏꯄꯨꯕꯒꯤ ꯊꯋꯥꯏ ꯑꯃꯗꯤ ꯄꯥꯡꯒꯜ ꯑꯣꯏꯔꯤꯕ ꯅꯨꯡ ꯑꯗꯨ ꯍꯦꯛ ꯊꯦꯡꯅꯕ ꯃꯐꯝꯗ ꯊꯥꯡ ꯑꯁꯤꯅ ꯃꯀꯛ 8 ꯊꯣꯛꯅ ꯀꯛꯂꯒ ꯂꯣꯏꯁꯤꯟꯒꯗꯕꯅꯤꯀꯣ ꯃꯁꯤ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨ ꯁꯛꯍꯦꯟꯕꯤꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯛꯏ ꯁꯛꯍꯦꯟꯕꯤ ꯊꯥꯡ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯌꯦꯠꯁꯤꯟꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯁꯤꯜꯂꯤ ꯑꯗꯨꯒ ꯌꯥꯏꯄꯨꯕꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯎꯃꯪ ꯈꯔ ꯐꯥꯎꯗꯨꯅ ꯂꯥꯛꯏ ꯆꯠꯅ ꯋꯥꯈꯜꯗ ꯉꯁꯥꯏ ꯑꯍꯜ ꯑꯗꯨꯅ ꯁꯤꯟꯅꯔꯛꯈꯤꯕ ꯋꯥꯍꯩ ꯀꯌꯥꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯆꯠꯂꯤ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯕꯨ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯈꯥꯡꯕꯗꯧꯅ ꯃꯁꯥꯗ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯅꯥꯊꯩꯔꯝꯂꯒ ꯃꯥꯒꯤ ꯄꯥꯟꯗꯝ ꯑꯗꯨꯅ ꯃꯥꯡꯗ ꯊꯝ ꯄꯟꯊꯨꯡꯐꯝ ꯌꯧꯅꯕ ꯆꯠꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯚꯨꯠ ꯊꯋꯥꯏ ꯀꯌꯥꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯈꯨꯟ ꯑꯗꯨꯒꯤ ꯃꯆꯤꯟ ꯌꯧꯁꯤꯜꯂꯛꯏ ꯁꯛꯍꯦꯟꯕꯤ ꯃꯤꯍꯨꯟ ꯆꯣꯡꯕ ꯍꯧꯔꯛꯏ ꯀꯔꯝ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯁꯣꯔ ꯑꯁꯥꯡꯕꯤ ꯑꯃ ꯍꯣꯟꯖꯤꯜꯂꯒ ꯃꯁꯥꯗꯣ ꯐꯥꯊꯔꯕ ꯃꯇꯨꯡ ꯃꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯍꯧꯔꯛꯏ ꯈꯨꯟ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯃꯝꯕ ꯍꯦꯜꯂꯝꯃꯤ ꯊꯋꯥꯏ ꯀꯌꯥꯒꯤ ꯃꯃꯤꯅ ꯑꯣꯏ ꯌꯦꯠꯇ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯃꯃꯤ ꯀꯌꯥꯁꯨ ꯇꯥꯕ ꯎꯔꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯌꯥꯏꯄꯨꯕꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯄꯔꯦꯡ ꯁꯥꯅ ꯃꯊꯪ ꯊꯣꯔꯛꯂꯒ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯚꯨꯠ ꯊꯋꯥꯏ ꯑꯃꯅ ꯅꯍꯥꯛ ꯑꯃꯨꯛ ꯍꯜꯂꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯍꯥꯛ ꯅꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯅꯕ ꯍꯜꯂꯛꯂꯤꯕꯅꯤ ꯋꯥꯁꯦ ꯇꯥꯕꯗ ꯃꯈꯣꯏ ꯃꯁꯦꯟ ꯃꯨꯔꯨꯝ ꯁꯣꯟꯅꯩ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯅꯪꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤ ꯋꯥꯁꯦ ꯇꯥꯕꯗ ꯀꯤꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯔꯛꯏ ꯃꯇꯤꯟ ꯌꯣꯠꯊꯗꯨꯅ ꯐꯥꯊꯖꯩ ꯀꯔꯤꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯗ ꯌꯥꯏꯄꯨꯕꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯇꯝꯅ ꯆꯪꯂꯛꯏ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯉꯁꯥꯏ ꯑꯍꯟ ꯑꯗꯨꯅ ꯁꯤꯟꯅꯔꯛꯈꯤꯕ ꯊꯥꯡ ꯑꯗꯨ パꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯛ ꯍꯧꯔꯛꯄꯒ ꯊꯤꯟꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯁꯨꯝ ꯌꯨꯝꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯀꯥꯁꯤꯡ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯏꯪꯕ ꯐꯥꯎꯔꯝꯃꯤ ꯃꯥ ꯎꯕꯗ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯅꯨꯡꯁꯤꯠ ꯃꯈꯩꯁꯨ ꯌꯥꯝꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯁꯥꯐꯨ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯂꯤ ꯁꯛꯍꯦꯟꯕꯤꯁꯨ ꯃꯥꯅ ꯂꯥꯛꯂꯤꯕꯗꯨ ꯌꯥꯏꯄꯨꯕꯅ ꯃꯇꯨꯡ ꯏꯟꯅꯔꯛꯄꯒꯨꯝꯅ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ ꯑꯃꯗꯤ ꯌꯥꯏꯄꯨꯕꯁꯨ
ꯃꯃꯤꯒꯨꯝ ꯁꯛꯍꯦꯟꯕꯤꯅ ꯇꯧꯔꯤꯕꯗꯨ ꯀꯣꯌꯤꯟ ꯏꯅꯗꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯀꯥꯆꯤꯟ ꯑꯃꯗꯒꯤ ꯌꯥꯏꯄꯨꯕꯒꯤ ꯈꯣꯟꯖꯦꯜꯗ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯗꯤ ꯍꯜꯂꯛꯂꯦꯗꯅ ꯅꯪ ꯍꯜꯂꯛꯄꯅꯤ ꯑꯩꯅ ꯉꯥꯏꯔꯝꯂꯤꯕꯁꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤ ꯃꯀꯣꯛ ꯑꯗꯨ ꯎꯔꯨ ꯎꯔꯨ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯌꯥꯏꯄꯨꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯏꯊꯪ ꯊꯪꯕ ꯀꯥ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯃꯗ ꯑꯗꯨꯛ ꯐꯖꯔꯝꯕ ꯃꯥꯏꯊꯣꯡꯗꯣ ꯉꯁꯤꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯃꯃꯤꯠ ꯑꯗꯨ ꯏ ꯀꯥꯕ ꯃꯈꯩ ꯌꯥꯝꯅ ꯁꯥꯎꯅ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗ ꯂꯧꯔꯛꯏ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯤꯡꯅ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯉꯝꯒꯅꯤ ꯈꯜꯂꯨꯅꯨ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯃꯗ ꯊꯣꯠ ꯅꯧꯅ ꯉꯥꯡꯂꯝꯕ ꯈꯣꯟꯖꯦꯜꯗꯣ ꯉꯁꯤꯗꯤ ꯑꯁꯥꯎꯕ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯇꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤꯁꯨ ꯊꯧꯅꯥ ꯐꯅ ꯃꯃꯥꯡꯗ ꯆꯣꯡꯁꯤꯟꯗꯨꯅ ꯑꯀꯤꯕ ꯄꯨꯝꯕ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯊꯧꯅꯥ ꯐꯅ ꯂꯦꯞꯄꯤ꯫ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯝꯅ ꯁꯞꯇ꯭ꯔ ꯏꯔꯥꯡ ꯈꯔ ꯇꯧꯔꯒ ꯑꯩꯅ ꯍꯦꯛꯇ ꯀꯤꯒꯅꯤ ꯈꯜꯂꯤꯕ꯭ꯔꯥ? ꯂꯥꯎ ꯉꯁꯤꯗꯤ ꯑꯩꯅ ꯉꯝꯂꯒ ꯅꯪꯒꯤ ꯊꯋꯥꯏ ꯂꯧꯒꯅꯤ꯫ ꯅꯪꯅ ꯉꯝꯂꯒ ꯑꯩꯒꯤ ꯊꯋꯥꯏ ꯂꯧꯖꯍꯧ ꯑꯗꯨꯒ ꯑꯩꯅ ꯅꯪ ꯀꯤꯒꯅꯤ ꯍꯥꯏꯕꯗꯤ ꯅꯄꯨꯟꯁꯤꯗ ꯈꯜꯂꯨꯔꯒꯅꯨ꯫ ꯑꯁꯨꯝꯅ ꯎꯁꯤꯠꯇꯕꯒꯤ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯁꯛꯍꯦꯟꯕꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯋꯥꯍꯩ ꯈꯔ ꯁꯣꯜꯂꯕ ꯃꯇꯨꯡ ꯐꯛꯂꯥꯡ ꯑꯗꯨꯗꯒꯤ ꯑꯃꯨꯕ ꯃꯔꯤ ꯃꯔꯤ ꯄꯔꯦꯡ ꯁꯥꯅ ꯊꯣꯔꯛꯇꯨꯅ ꯁꯛꯍꯦꯟꯕꯤꯕꯨ ꯌꯦꯠꯁꯤꯟꯅꯕ ꯀꯣꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯒꯤ ꯃꯁꯥꯗꯨ ꯍꯦꯛ ꯊꯦꯡꯂꯨꯕꯗꯗꯤ ꯑꯁꯥꯕ ꯑꯃꯗꯤ ꯍꯩꯅꯗꯕ ꯄꯣꯛꯄꯒꯨꯝ ꯐꯠ ꯐꯠ ꯍꯟꯗꯣꯛꯅꯈꯤꯗꯨꯅ ꯍꯥꯟꯅꯒꯤ ꯃꯐꯝ ꯃꯐꯝꯗ ꯇꯨꯃꯤꯟꯅ ꯁꯠ ꯄꯥꯏꯁꯤꯟꯅꯈꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯊꯟꯇ ꯈꯜꯂꯤ, ꯑꯣ ꯑꯍꯟꯗꯨꯅ ꯑꯩꯉꯣꯟꯗ ꯇꯩꯔꯛꯈꯤꯕ ꯍꯤꯗꯥꯛ ꯑꯗꯨꯒꯤ ꯃꯌꯥꯏꯗꯣ ꯄꯥꯟꯕꯗꯤ ꯍꯧꯔꯦꯗꯅ ꯅꯣꯏ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯌꯥꯏꯄꯨꯕꯗꯤ ꯃꯗꯨ ꯎꯕꯗ ꯄꯤꯁꯨꯝ ꯁꯨꯛꯅ ꯌꯥꯝꯅ ꯉꯛꯅ ꯍꯩꯁ ꯀꯔꯤ ꯂꯧꯅꯝ ꯃꯤꯇ꯭ꯔꯪꯅꯣ ꯃꯥꯅ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕ ꯑꯗꯨꯗꯤ? ꯍꯦ ꯍꯤꯡꯆꯥꯕ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯂꯧꯅꯝ ꯅꯝꯊꯥꯛ ꯃꯤꯇ꯭ꯔꯪꯗꯣ ꯑꯩꯉꯣꯟꯗ ꯆꯟꯅꯔꯔꯣꯏ꯫ ꯅꯪꯒꯤ ꯅꯆꯤꯟ ꯊꯤꯕ ꯂꯧꯅꯝ ꯇꯧꯕ ꯑꯣꯏꯗ ꯄꯥꯗꯕꯅ ꯌꯣꯝꯂꯤꯕ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯉꯁꯤꯗꯤ꯫ ꯌꯥꯏꯄꯨꯕ ꯃꯌꯥ ꯂꯥꯎꯅ ꯍꯤꯒꯠꯇꯨꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯀꯅꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯌꯥꯏꯄꯨꯕ ꯃꯁꯥ ꯑꯗꯨ ꯐꯟꯗꯣꯔꯛꯏ꯫ ꯃꯤ ꯇꯪꯈꯥꯏ ꯁꯥ ꯇꯪꯈꯥꯏ ꯑꯣꯜꯂꯛꯂꯦ꯫ ꯃꯁꯥꯗꯨ ꯑꯁꯥꯎꯕꯅ ꯃꯩꯈꯨ ꯋꯥ ꯋꯥ ꯀꯥꯕ ꯃꯈꯩ ꯁꯛꯍꯦꯟꯕꯤ ꯇꯝꯅ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯛꯍꯦꯟꯕꯤꯁꯨ ꯅꯪꯇꯅꯗꯤ ꯉꯝꯍꯜꯂꯔꯣꯏ ꯍꯥꯏꯕꯒꯨꯝ ꯉꯁꯥꯏ ꯑꯍꯟ ꯑꯗꯨꯅ ꯄꯤꯔꯛꯈꯤꯕ ꯊꯥꯡ ꯑꯗꯣ ꯃꯈ꯭ꯋꯥꯡ ꯑꯗꯨꯗꯒꯤ ꯁꯠꯇꯣꯛꯇꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯂꯥꯛꯊꯨꯕ ꯉꯝꯃꯣꯏ꯫ ꯅꯪꯗꯗꯤ ꯅꯊ꯭ꯋꯥꯏꯗꯨ ꯂꯧꯔꯒꯦ ꯉꯁꯤꯗꯤ꯫ ꯍꯦ ꯅꯨꯄꯤ ꯋꯥꯉꯥꯡ ꯇꯟꯖꯥꯎ ꯍꯨꯛꯀꯅꯨ ꯑꯩꯗꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯁꯤꯅꯥꯏꯗ꯭ꯔꯕ ꯃꯄꯨꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯏꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯅꯪꯗ ꯍꯥꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯅꯩ꯫ ꯁꯛꯍꯦꯟꯕꯤ ꯑꯇꯩ ꯊꯣꯏꯗꯣꯛꯅ ꯎꯗꯦ꯫ ꯌꯥꯏꯄꯨꯕꯒꯤ ꯃꯉꯛꯁꯝꯗ ꯂꯤꯛ ꯑꯣꯏꯅ ꯁꯤꯔꯤꯕ ꯅꯨꯡ ꯑꯃꯨꯕ ꯌꯥꯏꯄꯨꯕꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯑꯗꯨꯗꯅꯤ ꯃꯄꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ꯫ ꯃꯗꯨ ꯊꯨꯒꯥꯏꯗ꯭ꯔꯤꯕ ꯃꯈꯩ ꯌꯥꯏꯄꯨꯕꯕꯨ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ ꯈꯪꯏ꯫ ꯌꯥꯏꯄꯨꯕꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯩ ꯄꯨꯕ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯊꯥꯖꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯗꯤ ꯆꯥꯎꯕꯤ ꯍꯟꯅ ꯃꯌꯥ ꯆꯪꯗꯅꯕ ꯇꯩꯔꯛꯈꯤꯕ ꯃꯍꯤ ꯑꯗꯨꯒꯤ ꯃꯄꯥꯅ ꯆꯪꯕ ꯉꯝꯈꯤꯗꯦ꯫ ꯁꯛꯍꯦꯟꯕꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯥꯏꯄꯨꯕꯒꯤ ꯃꯉꯛꯇꯒꯤ ꯂꯤꯛ ꯑꯣꯏꯅ ꯁꯤꯔꯤꯕ ꯅꯨꯡ ꯑꯃꯨꯕꯗꯨ ꯊꯥꯡ ꯑꯗꯨꯅ ꯄꯠ ꯊꯥꯗꯗꯨꯅ ꯂꯩꯕꯥꯛꯇ ꯊꯥꯗꯩ꯫ ꯑꯗꯨꯒ ꯃꯀꯛ ꯇꯔꯦꯠ ꯊꯣꯛꯅ ꯐꯠ ꯐꯠ ꯀꯛꯊꯠꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯛꯍꯦꯟꯕꯤꯅ ꯉꯥꯏꯖꯔꯛꯄ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯄ ꯉꯝꯂꯦ꯫ ꯅꯠꯇꯦ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯌꯥꯎꯗꯅ ꯀꯩꯗꯧꯅꯨꯡꯗ ꯂꯩ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯌꯥꯏꯄꯨꯕꯗꯤ ꯅꯨꯡꯗꯨ ꯍꯦꯛ ꯀꯥꯏꯈꯤꯕꯒ ꯃꯁꯥꯗꯨ ꯃꯊꯟꯇ ꯃꯩ ꯆꯥꯛꯆꯔꯛꯇꯨꯅ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯇꯨꯅ ꯎꯠ ꯑꯣꯟꯗꯨꯅ ꯄꯥꯏꯗꯨꯅ ꯃꯥꯡꯈ꯭ꯔꯦ꯫ ꯌꯥꯏꯄꯨꯕꯅ ꯍꯦꯛ ꯁꯤꯈꯤꯕꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯚꯨꯠ ꯅꯨꯄꯤꯁꯤꯡꯗꯨ ꯚꯨꯠꯀꯤ ꯁꯛꯇꯝꯗꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯁꯛꯇꯝ ꯑꯣꯜꯂꯛꯂꯦ꯫ ꯐꯖꯕ ꯃꯐꯤ ꯑꯉꯧꯕꯅ ꯂꯩꯇꯦꯡꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯁꯦꯟ ꯌꯦꯡꯅꯗꯨꯅ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯋꯥꯏ ꯑꯃꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯅꯤꯡꯇꯝꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯁꯥꯟꯇꯤ ꯐꯪꯂꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯁꯥꯟꯇꯤ ꯐꯪꯂꯒꯅꯤ ꯏꯪꯅ ꯁꯔꯒꯗ ꯂꯩꯔꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯍꯔꯥꯎꯅ ꯀꯣꯏꯄꯥꯏ ꯄꯥꯏ꯫ ꯃꯇꯧꯁꯤꯡꯗꯨ ꯁꯛꯍꯦꯟꯕꯤꯁꯨ ꯍꯔꯥꯎꯅ ꯃꯃꯤꯠ ꯄꯦꯟꯅ ꯌꯦꯡꯖꯔꯤ꯫ ꯃꯇꯝ ꯑꯗꯨꯗ
ꯑꯇꯤꯌꯥꯗꯒꯤ ꯑꯉꯥꯟꯕ ꯃꯩꯉꯥꯜ ꯑꯃ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯥꯞꯊꯔꯛꯈꯤ꯫ ꯊꯋꯥꯏꯁꯤꯡꯗꯨ ꯍꯔꯥꯎꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯊꯪ ꯃꯊꯪ ꯄꯥꯏꯈꯠꯇꯨꯅ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯃꯥꯡꯈꯤ꯫ ꯏꯀꯣꯟ ꯀꯣꯟꯕꯗ ꯂꯩꯍꯧꯔꯤꯕ ꯌꯥꯏꯄꯨꯕꯒꯤ ꯅꯨꯄꯤ ꯑꯍꯟꯒꯤ ꯊꯋꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯀꯥꯏꯅꯔꯝꯗꯥꯏ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯝꯃ, ꯅꯍꯥꯛꯀꯤ ꯅꯄꯥꯟꯗꯒꯤ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯐꯪꯂꯦ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯅꯀꯣꯛ ꯐꯥꯎ ꯆꯤꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯈꯣꯀꯣ꯫ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯦꯜꯂꯦ꯫ ꯃꯇꯝ ꯂꯥꯛꯂꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯎꯅꯁꯤꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯄꯥꯏꯈꯠꯇꯨꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯩꯔꯝꯂꯤꯕ ꯐꯛꯂꯥꯡ ꯑꯃꯗꯤ ꯌꯨꯝꯁꯤꯡꯁꯨ ꯐꯔ ꯐꯔ ꯍꯥꯏꯗꯨꯅ ꯇꯦꯛꯀꯗꯕꯒꯤ ꯃꯈꯣꯜ ꯊꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯣ ꯌꯥꯏꯄꯨꯕꯒꯤ ꯁꯛꯇꯤ ꯌꯥꯎꯗꯨꯅ ꯂꯩꯕ ꯌꯥꯗꯕꯅ ꯃꯊꯪ ꯃꯊꯪ ꯀꯥꯏꯊꯔꯛꯄ ꯍꯧꯔꯛꯂꯦ꯫ ꯁꯛꯍꯦꯟꯕꯤꯁꯨ ꯃꯊ꯭ꯋꯥꯏ ꯀꯟꯖꯅꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯂꯦꯞꯂꯦ꯫ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯂꯩꯔꯝꯂꯤꯕ ꯌꯨꯝ ꯑꯃꯗꯤ ꯃꯐꯝꯁꯤꯡꯗꯣ ꯂꯦꯞꯄ ꯉꯝꯗꯅ ꯀꯤꯟꯊꯗꯨꯅ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯃꯥꯡꯂꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯎꯕ ꯐꯪꯂꯛꯂꯦ꯫ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯔꯕ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯊꯋꯥꯏꯁꯤꯡꯗꯨꯅ ꯃꯥꯕꯨ ꯊꯥꯒꯠꯄꯤꯔꯝꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯃꯥꯒꯤ ꯅꯥꯄꯗ ꯅꯤꯟꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯗꯨꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯐꯖꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯑꯁꯦꯡꯕ ꯈꯪꯗ꯭ꯔꯤꯉꯩ ꯃꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯔꯔꯣꯏ ꯈꯟꯈ꯭ꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯦ꯫ ꯃꯆꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯕꯗ ꯆꯣꯛꯊꯕ ꯅꯥꯏꯗ꯭ꯔꯕ ꯃꯃꯥ ꯀꯩꯅꯥꯍꯟꯕꯤꯅ ꯃꯆꯥ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯕꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯆꯖꯠ ꯀꯣꯟꯗꯨꯅ ꯑꯣꯛꯄꯤꯔꯤ꯫ ꯃꯃꯥ ꯃꯆꯥ ꯍꯔꯥꯎꯕꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯀꯞꯃꯤꯟꯅꯔꯤ꯫ "ꯏꯃꯥ, ꯅꯆꯥ ꯂꯥꯟꯈ꯭ꯔꯦ꯫ ꯏꯃꯥꯒꯤ ꯋꯥꯕꯨ ꯊꯑꯣꯏꯅ ꯑꯩꯅ ꯈꯟꯕꯅ ꯃꯆꯨꯝꯃꯦꯅ ꯆꯠꯂꯨꯕꯒꯤ ꯅꯆꯥꯅ ꯑꯋꯥꯐꯝꯗ ꯇꯥꯕꯅꯤ꯫ ꯅꯆꯥ ꯌꯥꯝ ꯂꯥꯜꯂꯦ ꯏꯃꯥ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥꯅ ꯉꯁꯤ ꯏꯃꯥꯒꯤ ꯃꯥꯡꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯦꯞꯂꯤꯕ ꯑꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯏꯃꯥꯗꯤ ꯂꯩꯇ꯭ꯔꯦ꯫ ꯏꯃꯥꯒꯤ ꯊꯃꯣꯏꯁꯦ ꯍꯔꯥꯎꯕꯅ ꯄꯤꯛ ꯊꯜꯂꯦ꯫ ꯑꯗꯨꯕꯨꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯆꯥꯒꯤ ꯃꯥꯡꯅꯕ ꯀꯩꯗꯧꯅꯨꯡꯗ ꯉꯥꯡꯗꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯀꯥꯎꯒꯅꯨꯀꯣ꯫ ꯂꯥꯛꯑꯣ ꯆꯪꯂꯁꯤ꯫ ꯍꯥꯟꯅꯒꯨꯝ ꯏꯃꯥ ꯏꯆꯥ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ꯫ ꯂꯥꯛꯑꯣ ꯆꯪꯂꯁꯤ." ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯗꯨꯅ ꯁꯛꯍꯦꯟꯕꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯌꯨꯝ ꯄꯥꯟꯗ ꯃꯃꯥꯒꯤ ꯁꯦꯕꯥ ꯃꯇꯣꯟ ꯂꯣꯝꯅ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯈꯤ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯈꯪꯉꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯦꯡꯅꯅꯤ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯈꯟꯕꯅ ꯑꯃ, ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅ ꯑꯃ꯫ ꯃꯤꯒꯤ ꯐꯖꯕ ꯋꯥꯍꯩꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯪꯗ ꯊꯥꯖꯔꯨꯕꯒꯤ ꯇꯥꯕ ꯗꯁꯥ ꯀꯌꯥꯁꯨ ꯑꯩꯈꯣꯏ ꯀꯌꯥꯅ ꯊꯦꯡꯅꯔꯤ꯫ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯔꯒ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯄꯩꯁꯤꯜꯂꯒ ꯍꯦꯛꯇ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ꯫ ꯏꯁꯥꯒꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯑꯃꯗꯤ ꯀꯅꯥꯅ ꯊꯥꯖꯕ ꯊꯥꯖꯔꯣꯏꯗꯕ ꯃꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄ ꯉꯝꯂꯕꯇꯗ ꯑꯋꯥꯕ ꯀꯌꯥꯗꯒꯤ ꯀꯟꯕ ꯉꯝꯒꯅꯤ꯫ ꯑꯍꯟꯒꯤ ꯋꯥꯕꯨ ꯊꯑꯣꯏꯗꯕ ꯇꯥꯕꯤꯗꯕꯅ ꯀꯩꯗꯧꯅꯨꯡꯗ ꯑꯐꯕ ꯑꯆꯨꯝꯕ ꯂꯝꯕꯤ ꯐꯪꯕ ꯉꯝꯂꯣꯏ꯫